Tabiriba amasung miyang tabiriba singbu kanglay review na taram nokchari amasung ikogno na khulamjari. Video sigi hawdungay mamangda mayamda subscribe tawnabagidamagta bikya nijari. Mayamda nungsibiduna channel asigi subscriber masing asi galhanbiyo. Fare mayamda ngasi khudol tamjagadoriba movie sigi mamingna Hi Nana. Movie si Hindi dabtana Hi Papa hain hai. Movie sigi rating asi khara panjarabda IMDb tana 8.2 fangi. Rotten Tomatoes tana 100% gi like fangi. Movie si da saktam langliba singi marakta Murunal Thakur, Nani, Kaira Khanna, Shruti Hassan, Angad Bedi, aduga Mahina Chowk gi saktam asina Ratika Nayakna tokhi. Pare mayamda movie sigi wali hauna batokjarage. Wali siliba matamda karigumba sokhibalan kiba yawba taragasu mayamna ngapigani haiba wafam asi thamjari. Movie sigi horapagi simda aikoina uba fangliba asi Laisabi macha amana guitar pairaduna isai saktuna leibagi mawong asi uba fangi. Tasena haraba matamda nupi sigi maming asi Mahi kawi. Madudagi sin asi pasta lai. Sin asida viral sariba nupa asina model kyagi photo katuna leibagi mawong asi aikoina uba fangi. Tasena harabada viras asi yamna mamik chalaba professional photographer amani. Mahak si single father su oribani. Single father haitaragadi mahak ki nupi leitana macha adubu senaduna chaunubu yolakpa mapa sing adubu single father haina khangnai. Viras ti mayamna yamna demand lai. Mahak ki studio mustu lai. Mahak ki assistant aduna mahak ki schedule sing adu mangonda loina haibani. Madudagi di mahak ki mamanaba Justin lagtuna karigino nangna Brakokis ki photo kapadu yadribadi haiduna hangi. Tasena haraba matamda mahak asi model amani Russiagi. Maduga dorage haiduna Virasna hangi. Madura mamanaba aduna karigino nangna reject toribadi haiduna hangi. Tang kyada kaptoribuna haiduna Virasna hangi. Madura mamanaba aduna tang kundani haiduna hari. Tang kundaduri nangsu kara gyan tabi haiduna hari. Tasena haraba matamda tang kumathoidana machanapigi birthday taavadi. Maram maduna mahakna madugi thabagadu reject tokhibani. Virasnadi aikoigi mi mathako haiduna hari. Adubu amul hariba nupa adudi yamna haibasu oide makoina pambadi yamna pro oiba mi pami haiduna mahakki mamanaba Justin aduna Virasna taktuna leibani. Adubu Virasti mahakki mamanaba aduna haibadu yakhide. Asum toduna Virastu mahakki machanapi adubu launabagidamagta schoolda lai. Schoolda mayamna ngainaba adugumna mahaksu machanapi suti tharakpa ngai. Mahak lapna machanapi adubu yengjaduna leibani. Machanapi adu lakpra haiduna asumak yengduna leikhi. Masanapidusu mamai du makshaladuna haibadi wakhal nungaitabagi saklon lama puraduna mahak schoolagi tholei. Mapana mahakki matawdu ba matamda kaidawre haiduna hangi adubu machanapidudi karibta khumu haiba yakhide. Asum tawduna Virasna mahakki machanapidubu pangkhuladuna mayum tamna puduna lai. Angang asigi maming asina Mahi kawi. Mahapu pangkhuladuna mayumda poraktuna numidangi dinner chanabaidamakta mapu aduga makoi table amada phaminaduna leibani. Madura Mahi ki mawong adu uba matamda mapana kadawre plate nangi spoon sing aduna koro okhaiduna lai yektun leiribadi haiduna hangi. Mapana machanapi adubu ningthina themna duna hangi kadawre ibeba nang asi wakhal yamna nungaitribadi haiduna. Madura machanapi duna tapna haire akhoi school da Varun haiba nupa macha ama lai. Mahak asi kadaidagi lakpano haibadi khangde. Adubu handaki paikada mahakna aingondagi 1% heladuna mahakna fast takre. Mapuna khanjarubadi makhogi school aduda nupa macha ama lakle haibaduna mangonda nungsigan hairakla jala haiduna khanbani. Adubu wari asi atopa ama oiduna leirambadagidi mapu amasung mapadu sor hondokchakhi. Madurgi mapu amasung mapana haire kadorogini bemba sumnatagi 1% amkhatani mana henjabadubo. Wahai ruta matamda Mahina haire karino 1% oitaragasu school aduda aigi ijatti loina mangnabani. Nakoina adumna hairibadu karigino haiduna mahakna sawarduna haire. Madagi mapuna haire Mahi nangna kawroidabadi nangna ne punsigi khongthang ama lawba matamda nangna ne golduda uroidabani. Nangna chaliba lambi adu kayam nungaina chali haibado maduni nangna maru oina khanduribasi. Kwadi maru oribase nangna thengnariba thawdodudagi nangna phangba experience aduni. Mai papabu oiro maithibabu oiro maduri laina tambani haidun haire. Wahai ruta abadagidi Mahisu mahakki plate adu pairaduna mahakki khada changkhi. Madurigi mapa aduna Mahigi mabuda haire karino baba nangna ngali dubo
ꯑꯉꯥꯡ ꯑꯁꯤꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯝꯒꯗ꯭ꯔꯅꯤ ꯑꯉꯥꯡ ꯑꯁꯤꯗꯤ ꯆꯍꯤ 3 ꯈꯛꯇ ꯉꯥꯏꯔꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯄꯨ ꯑꯗꯨꯅ ꯀꯔꯦꯝꯅꯔꯗꯨꯅ ꯃꯄꯥꯗ ꯍꯥꯏꯔꯛꯏ ꯅꯪꯁꯨ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯅꯁꯥꯅ ꯑꯩꯉꯣꯟꯗ ꯅꯍꯥꯟꯃꯨꯛ ꯍꯥꯏꯈꯤꯕꯗꯥꯏ ꯃꯍꯤ ꯑꯁꯤ ꯅꯨꯄꯥ ꯀꯣꯏꯔꯕ ꯖꯥꯠꯂꯒꯥꯅ ꯃꯗꯨꯀꯥꯟꯗ ꯍꯥꯏꯔꯛꯀꯗꯕ ꯋꯥꯐꯝꯅꯤ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨꯗꯤ ꯅꯪꯁꯨ ꯈꯟꯐꯝ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯇꯨꯝꯅꯕꯒꯤꯗꯃꯛꯇ ꯃꯄꯥꯅ ꯋꯥꯔꯤ ꯀꯌꯥ ꯑꯃꯔꯣꯝ ꯂꯤꯕꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯕ ꯃꯇꯝꯗ ꯅꯤꯡꯊꯧꯁꯤꯅ ꯀꯅꯥꯅ ꯑꯣꯏꯗꯣꯏꯅꯣ ꯅꯠꯇ꯭ꯔꯒꯅ ꯃꯟꯇ꯭ꯔꯤꯁꯤꯅ ꯀꯅꯥꯅ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯪꯉꯤ ꯍꯥꯏꯕꯗꯤ ꯀꯅꯥ ꯏꯃꯥꯖꯤꯟ ꯇꯧꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕꯅꯤ ꯃꯗꯨꯅ ꯃꯄꯥꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯩꯕꯨ ꯏꯃꯥꯖꯤꯟ ꯇꯧꯔꯣ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯅꯄꯨꯕꯨ ꯏꯃꯥꯖꯤꯟ ꯇꯧꯔꯣ ꯑꯗꯨꯒ ꯋꯥꯔꯤꯁꯤꯒꯤ ꯕꯤꯂꯟ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯑꯪꯀꯜ ꯖꯁꯇꯤꯟꯕꯨ ꯏꯃꯥꯖꯤꯟ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤꯗꯤ ꯃꯍꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯋꯥꯔꯤꯗꯨ ꯇꯥꯈꯤ ꯋꯥꯔꯤꯗꯨ ꯇꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯤꯅ ꯃꯉꯣꯟꯗ ꯀꯔꯤꯅꯣ ꯕꯕꯥ ꯅꯪꯅ ꯂꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯍꯦꯔꯣꯅꯤ ꯑꯃꯠꯇ ꯌꯥꯎꯗꯦ ꯃꯍꯥꯔꯥꯅꯤ ꯑꯃꯠꯇ ꯌꯥꯎꯗꯦ ꯀꯔꯤꯒꯤꯅꯣ ꯍꯟꯗꯛꯀꯤ ꯋꯥꯔꯤꯁꯤꯗꯁꯨ ꯏꯃꯥ ꯌꯥꯎꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯄꯥꯗ ꯍꯪꯉꯤ ꯑꯗꯨꯕꯨ ꯃꯄꯥꯗꯨꯗꯤ ꯃꯆꯥꯅꯨꯄꯤꯗ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯕ ꯉꯝꯈꯤꯗꯦ ꯃꯁꯤꯗ ꯑꯌꯦꯡꯕ ꯑꯩꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯇꯥꯡ ꯑꯁꯤꯗ ꯇꯥꯛꯂꯤ ꯃꯗꯨꯗꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯄꯥ ꯑꯁꯤꯅ ꯃꯃꯥꯒꯤ ꯃꯔꯝꯗ ꯃꯆꯥꯅꯨꯄꯤꯗ ꯀꯔꯤꯝꯇ ꯈꯪꯍꯟꯗ꯭ꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯒꯤ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯌꯥꯎꯗꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯩꯕ꯭ꯔꯅꯦ ꯃꯗꯨꯅ ꯃꯄꯥꯅ ꯈꯔꯗꯤ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯏꯃꯥꯒꯤ ꯃꯇꯥꯡ ꯌꯥꯎꯗꯕ ꯋꯥꯔꯤ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯗꯤ ꯒꯨꯂꯤ ꯐꯥꯎꯕ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤꯕ ꯑꯁꯤ ꯑꯉꯥꯡꯁꯤ ꯑꯅꯥꯕ ꯑꯃꯗꯤ ꯂꯩ ꯍꯥꯏꯕꯁꯤꯃ ꯈꯪꯕ ꯉꯝꯃꯤ ꯃꯔꯝꯗꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯒꯨꯂꯤ ꯄꯤꯖꯔꯤꯕꯅꯤ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯅ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯇꯥꯡꯗ ꯍꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯏꯃꯥꯒꯤ ꯋꯥꯔꯤ ꯇꯥꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯄꯥ ꯑꯗꯨꯁꯨ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯂꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯑꯗꯨꯕꯨ ꯃꯄꯥꯅꯗꯤ ꯉꯁꯤꯗꯤ ꯂꯤꯔꯔꯣꯏ ꯀꯣꯟꯅ ꯂꯤꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯎꯄꯨꯗꯒꯤ ꯒꯨꯂꯤ ꯄꯨꯊꯣꯔꯛꯇꯨꯅ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯪꯅ ꯅꯈꯣꯏ ꯀ꯭ꯂꯥꯁꯀꯤ ꯕꯂꯨꯟ ꯑꯗꯣ ꯃꯥꯏꯊꯤꯕ ꯄꯤꯔꯗꯨꯅ ꯅꯈꯣꯏ ꯀ꯭ꯂꯥꯁꯀꯤ ꯔꯦꯡꯛ 1 ꯇꯥꯔꯒꯗꯤ ꯑꯩꯅ ꯅꯪꯒꯤ ꯅꯃꯥꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯕꯤꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥꯗꯔ ꯄ꯭ꯔꯣꯃꯤꯁ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯄꯥ ꯑꯗꯨꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯌꯥꯝꯅ ꯈꯣꯏꯔꯥꯡꯅꯕ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯍꯣꯏ ꯐꯔꯦ ꯑꯩ ꯃꯥꯗꯔ ꯄ꯭ꯔꯣꯃꯤꯁ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯒꯨꯂꯤ ꯄꯤꯖꯔꯗꯨꯅ ꯇꯨꯝꯃꯝꯗꯥꯏ ꯃꯇꯝꯗ ꯃꯅꯥꯇꯣꯟꯗ ꯑꯣꯛꯁꯤꯖꯦꯟ ꯊꯥꯖꯤꯜꯂꯗꯨꯅ ꯃꯍꯥꯛꯄꯨ ꯁꯨꯝꯕꯤꯔꯝꯃꯤ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯂꯣꯟꯁꯤꯟꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯍꯩꯒꯤ ꯃꯄꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯃꯥꯒꯤ ꯃꯇꯥꯡꯗ ꯂꯣꯠꯂꯤꯕꯁꯦ ꯃꯇꯝ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯈꯤꯒꯅꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯉꯛꯀꯅꯤ ꯃꯗꯨ ꯀꯥꯟꯗ ꯅꯪꯅ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗꯤ ꯋꯥꯠꯂꯤ ꯍꯥꯏꯗꯨꯅ ꯕꯤꯔꯥꯖꯅ ꯃꯍꯩꯒꯤ ꯃꯄꯨ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯃꯄꯨ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅꯕꯨꯗꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯂꯩꯇꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯇꯠꯇꯅ ꯃꯃꯥꯒꯤ ꯃꯔꯝꯗ ꯍꯪꯉꯤꯕꯁꯤꯗꯤ ꯅꯪꯅ ꯈꯪꯗꯦꯅꯦ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯉꯥꯡꯅꯔꯤꯕꯁꯤꯁꯨ ꯅꯪ ꯇꯥꯗꯕ꯭ꯔꯥ ꯅꯪꯅ ꯅꯃꯤꯠ ꯎꯏꯁꯟꯗꯨꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯤꯔꯥꯖꯅ ꯍꯥꯏꯔꯛꯏ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯁꯅꯨ ꯑꯩ ꯀꯔꯤꯝꯇ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯅꯤ ꯃꯗꯨꯗꯒꯤ ꯃꯄꯨꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯐꯔꯦꯅꯦ ꯇꯧꯕꯇꯕꯨ ꯃꯍꯥꯛ ꯍꯧꯖꯤꯛ ꯆꯥꯎꯁꯜꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯅꯪꯅꯕꯨꯗꯤ ꯃꯤꯅ ꯉꯥꯡꯕꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯇꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯇꯥꯔꯛꯀꯅꯤ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯅꯪꯅ ꯀꯔꯝꯅ ꯄꯤꯒꯅꯤ ꯃꯗꯨꯗꯒꯤ ꯕꯤꯔꯥꯖꯅ ꯋꯥ ꯑꯗꯨ ꯀꯛꯅꯕꯒꯤꯗꯃꯛꯇ ꯗꯣꯛꯇꯔꯒꯤ ꯑꯦꯄꯣꯏꯟꯃꯦꯟ ꯂꯧꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯅ ꯃꯄꯨ ꯑꯗꯨꯅ ꯁ꯭ꯋꯤꯗꯦꯟꯗꯗꯤ ꯄꯨꯡ 7:30 PM ꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯑꯌꯨꯛꯀꯤ ꯄꯨꯡ 2ꯗ ꯇꯥꯔꯅꯤ ꯑꯣꯟꯂꯥꯏꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯁꯤ 65 ꯔꯣꯖꯦꯁ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤꯗ ꯑꯦꯛꯁꯄꯔꯠ ꯑꯣꯏꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ 65 ꯔꯣꯖꯦꯁ ꯍꯥꯏꯕꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯊꯣꯜꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯈꯥ ꯇꯥꯕꯗ ꯃꯌꯥꯝꯅ ꯈꯪꯕꯤꯔꯛꯀꯅꯤ ꯑꯦꯄꯣꯏꯟꯃꯦꯟ ꯃꯇꯝ ꯑꯗꯨ ꯉꯥꯏꯕ ꯑꯣꯏꯅ ꯕꯤꯔꯥꯖꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯁꯤꯅ ꯆꯥꯒꯗꯕꯅꯤ ꯁꯤꯅ ꯆꯥꯔꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯐ꯭ꯔꯤꯖ ꯑꯗꯨꯗ ꯅꯣꯠꯁꯤꯡ ꯏꯔꯗꯨꯅ ꯊꯦꯠꯂꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯊꯝꯃꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡꯁꯨ ꯅꯨꯄꯤ ꯄꯥꯟꯗꯕ ꯌꯨꯝꯅꯤꯅ ꯃꯍꯥꯛꯅ ꯂꯣꯏꯅ ꯁꯤꯠ ꯅꯥꯟꯅ ꯍꯣꯠꯅꯩ ꯅꯨꯄꯤ ꯑꯃ ꯂꯩꯔꯨꯕꯒꯤ ꯀꯔꯤꯕꯨ ꯗꯔꯀꯥꯔ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯌꯨꯝꯕꯥꯜ ꯑꯗꯨꯅꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯕꯤꯔꯥꯖꯀꯤꯗꯤ ꯃꯍꯥꯛꯀꯤ ꯁꯪꯁꯥꯔ ꯑꯁꯤ ꯃꯍꯩꯅ ꯑꯣꯏꯔꯤꯕꯅꯤ ꯄꯨꯡ 2 ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯑꯣꯟꯂꯥꯏꯟꯗ ꯗꯣꯛꯇꯔ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯁꯤ ꯃꯍꯩꯒꯤ ꯑꯅꯥꯕꯁꯤꯒꯤꯗꯃꯛꯇ ꯁꯥꯟꯅꯕꯅꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯍꯨꯏ ꯄ꯭ꯂꯨꯇꯣ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯃꯁꯤꯒꯤ ꯍꯨꯏ ꯑꯁꯤ ꯃꯨꯚꯤ ꯑꯁꯤꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯀꯔꯦꯛꯇꯔ ꯑꯃ ꯑꯣꯏꯗꯣꯔꯤꯕꯅꯤ ꯃꯄꯥꯅ ꯁꯣꯐꯥꯗ ꯇꯨꯝꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯆꯥꯅꯨꯄꯤꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯀꯝꯄꯣꯔ ꯑꯃ ꯏꯜꯂꯒ ꯊꯣꯛꯂꯛꯏ ꯑꯃꯁꯨꯡ ꯃꯄꯥꯅ ꯇꯨꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ
ꯃꯄꯥꯒꯤ ꯐꯣꯟ ꯑꯗꯨꯕꯨ ꯂꯧꯊꯣꯛꯂꯗꯨꯅ ꯐꯣꯏꯖꯕꯗꯨꯅ ꯃꯄꯥ ꯑꯗꯨꯕꯨ ꯁꯨꯞꯆꯟꯕꯤꯔꯝꯗꯨꯅ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯧꯈꯤ꯫ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯔꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯀ꯭ꯂꯥꯁꯇ ꯇꯣꯞ ꯇꯥꯔꯒꯗꯤ ꯃꯄꯥꯅ ꯃꯃꯥꯒꯤ ꯋꯥꯔꯤ ꯂꯤꯕꯤꯒꯅꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯕ ꯍꯧꯔꯛꯄꯅꯤ꯫ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯇꯝ ꯑꯁꯤ ꯃꯄꯥꯅ ꯐꯤꯔꯣꯜ ꯂꯣꯏꯁꯤꯜꯂꯤꯉꯩ ꯃꯇꯝꯗ ꯐꯥꯎꯕ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯂꯥꯏꯔꯤꯛ ꯄꯥꯅꯕ ꯍꯣꯠꯅꯩ꯫ ꯃꯄꯥ ꯃꯆꯥꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯃꯄꯥꯅ ꯐꯨꯔꯤꯠ ꯑꯗꯨ ꯍꯥꯏꯗꯣꯛꯀꯅꯤ, ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯄꯥꯒꯤ ꯃꯊꯕꯥꯛ ꯑꯗꯨ ꯂꯁꯤꯛꯑꯝꯒꯅꯤ꯫ ꯃꯁꯤ ꯇꯧꯕꯒꯤ ꯃꯔꯝ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤ ꯃꯨꯚꯤꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯁꯔꯨꯛꯇ ꯃꯌꯥꯝꯅ ꯈꯪꯕꯤꯔꯛꯀꯅꯤ꯫ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤꯁꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗꯧꯅ ꯊꯝꯃꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯔꯤ ꯑꯁꯤ ꯃꯆꯥꯅꯨꯄꯤꯗꯨꯒꯤꯗꯤ ꯃꯃꯥꯟꯅꯕꯤ ꯂꯩꯖꯗ꯭ꯔꯕꯅꯤꯅ ꯃꯄꯥꯗꯨꯒ ꯃꯍꯥꯛꯀ ꯃꯃꯥꯟꯅꯕꯤ ꯁꯥꯔꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯃꯔꯝ ꯑꯗꯨꯅ ꯃꯄꯥꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯅꯦꯜ ꯄꯣꯂꯤꯁ ꯁꯪꯖꯟꯕꯤꯔꯝꯃꯤ꯫ ꯑꯣꯐꯤꯁꯀꯤ ꯃꯤꯇꯤꯡ ꯇꯧꯕ ꯃꯇꯝꯗ ꯑꯣꯐꯤꯁꯀꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯅ ꯕꯤꯔꯥꯖꯀꯤ ꯃꯈꯨꯠ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯕꯤꯔꯥꯖꯁꯨ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯖꯩ, ꯑꯗꯨꯕꯨ ꯅꯦꯜ ꯄꯣꯂꯤꯁ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯊꯟꯇ ꯐꯥꯎꯕ ꯏꯀꯥꯏꯖꯕ ꯐꯥꯎꯏ꯫ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯤꯅ ꯆꯥꯕ ꯌꯥꯗꯕ ꯑꯆꯥ ꯑꯊꯛ ꯀꯌꯥꯃꯔꯨꯝ ꯂꯩ꯫ ꯃꯁꯤꯗ ꯆꯣꯀ꯭ꯂꯦꯠ ꯀꯦꯛꯁꯨ ꯆꯥꯕ ꯌꯥꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯃꯇꯝꯗ ꯀꯦꯛ ꯀꯛꯄ ꯃꯇꯝꯗꯁꯨ ꯆꯣꯀ꯭ꯂꯦꯠ ꯆꯥꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯑꯪꯀꯜ ꯖꯁꯇꯤꯟꯅ ꯄꯥꯁꯇꯥ ꯑꯣꯏꯅ ꯆꯥꯔꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯊꯦꯝꯃꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯁꯤ ꯂꯪꯁꯀꯤ ꯑꯅꯥꯕ ꯑꯃ ꯅꯥꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯍꯤꯡꯗ ꯃꯍꯥꯛ ꯇꯣꯏꯅ ꯂꯣꯛ ꯈꯨꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯄꯥꯁꯨ ꯇꯨꯝꯐꯝ ꯈꯪꯗꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯑꯗꯨꯃꯛ ꯑꯍꯤꯡ ꯇꯨꯝꯗꯅ ꯁꯦꯟꯅꯗꯨꯅ ꯂꯩꯕꯅꯤ꯫ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯄꯥꯗ ꯑꯗꯨꯃꯛ ꯅꯞꯇꯨꯅ ꯂꯩ꯫ ꯃꯔꯝ ꯑꯗꯨꯅ ꯃꯄꯥꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯅꯕ ꯍꯥꯏꯗꯨꯅ ꯃꯄꯨꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨꯁꯨ ꯃꯔꯛꯇ ꯂꯧꯊꯣꯛꯄꯤꯕꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯣꯡꯃꯗꯤ ꯑꯉꯥꯡ ꯑꯗꯨꯅ ꯕꯤꯔꯥꯖꯀꯤ ꯑꯣꯐꯤꯁꯇ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯀꯦꯟꯇꯤꯟ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯕꯤꯔꯥꯖꯀꯤ ꯁ꯭ꯇꯥꯐ ꯑꯅꯤ ꯑꯃꯅ "ꯀꯩꯗꯧꯔꯒꯦ ꯃꯍꯥꯛꯀꯤ ꯃꯃꯥꯗꯨꯗꯤ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗꯤ ꯑꯩ ꯊꯣꯏꯗꯣꯛꯅ ꯈꯪꯗꯦ, ꯃꯄꯥꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯂꯥꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯃꯗꯨꯅ "ꯃꯃꯥꯗꯨꯅꯤ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯗ, ꯌꯥꯝꯅ ꯑꯋꯥꯕ ꯅꯪꯉꯝꯃꯅꯤ ꯕꯤꯔꯥꯖꯀꯤ ꯍꯥꯛꯇꯛꯇꯒꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯗꯤ ꯃꯍꯤꯗꯤ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯖꯁꯇꯤꯟ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯂꯩꯕ ꯇꯥꯏꯃꯤꯡ ꯑꯗꯨ ꯊꯣꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯎꯕꯗꯒꯤꯗꯤ ꯖꯁꯇꯤꯟꯁꯨ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨꯕꯨ ꯊꯕꯛꯇꯒꯤ ꯇꯥꯟꯊꯣꯛꯈꯤ꯫ ꯑꯃꯕꯨꯗꯤ ꯂꯥꯁ ꯋꯥꯔꯅꯤꯡ ꯄꯤꯔꯝꯃꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯍꯤꯒꯤ ꯋꯥꯈꯜ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯤꯁꯨ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯔꯗꯨꯅ ꯃꯍꯥꯛꯅ ꯄꯩꯈꯥ ꯊꯥꯏ꯫ ꯃꯍꯥꯛꯅ ꯑꯦꯗꯤꯁꯅꯦꯜ ꯄꯦꯄꯔꯁꯤꯡ ꯍꯟꯖꯤꯟ ꯂꯧꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯚꯔꯨꯟꯁꯨ ꯃꯉꯣꯟꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯃꯁꯨꯡ ꯉꯛꯇꯨꯅ ꯃꯍꯥꯛꯁꯨ ꯄꯩꯈꯥ ꯊꯥꯐꯝ ꯈꯪꯈꯤꯗꯦ꯫ ꯅꯨꯃꯤꯠ ꯑꯗꯨ ꯃꯍꯤꯒꯤ ꯄꯩꯈꯥ ꯍꯥꯏꯗꯣꯛꯄ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯃꯄꯥꯁꯨ ꯊꯕꯛꯇꯒꯤ ꯊꯦꯡꯅ ꯍꯜꯂꯛꯄ ꯅꯨꯃꯤꯠ ꯑꯗꯨ ꯇꯥꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯕꯛ ꯁꯨꯅꯕ ꯂꯩꯔꯤꯕ ꯃꯤ ꯑꯗꯨꯗ ꯃꯍꯤ ꯍꯤꯗꯥꯛ ꯆꯥꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ "ꯆꯥꯕꯨꯗꯤ ꯆꯥꯈ꯭ꯔꯦ, ꯑꯗꯨꯕꯨ ꯇꯨꯝꯃꯨ ꯌꯥꯗꯦ" ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯌꯦꯡꯍꯧꯔꯒꯦ" ꯍꯥꯏꯗꯨꯅ ꯕꯤꯔꯥꯖꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯉꯤ꯫ ꯃꯆꯥꯅꯨꯄꯤꯗ "ꯀꯔꯤꯒꯤꯅꯣ ꯇꯨꯝꯗ꯭ꯔꯤꯕꯗꯤ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯃꯄꯥꯗ ꯃꯍꯥꯛꯀꯤ ꯔꯤꯄꯣꯔꯠ ꯀꯥꯔꯗ ꯑꯗꯨ ꯌꯦꯡꯍꯜꯂꯤ꯫ ꯃꯄꯥꯁꯨ ꯔꯤꯄꯣꯔꯠ ꯀꯥꯔꯗ ꯑꯗꯨ ꯌꯦꯡꯂꯕ ꯃꯇꯨꯡꯗ "ꯅꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗ ꯅꯪꯅ ꯇꯣꯞ ꯇꯥꯔꯦꯅꯦ, ꯅꯪꯅ ꯅꯈꯣꯏ ꯀ꯭ꯂꯥꯁꯀꯤ ꯔꯦꯡꯛ 1 ꯇꯥꯔꯦ, ꯌꯥꯝꯅ ꯐꯔꯦꯅꯦ ꯁꯤꯗꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨ ꯃꯆꯥꯅꯨꯄꯤꯗꯨꯅ "ꯑꯩꯅ ꯍꯟꯗꯛꯇꯤ ꯚꯔꯨꯟꯗꯒꯤ 2% ꯍꯦꯜꯂꯤꯕꯁꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨ ꯃꯄꯥꯅ "ꯑꯩꯗꯤ ꯍꯥꯟꯅꯗꯒꯤ ꯈꯪꯉꯤꯗ, ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ" ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯍꯥꯏꯔꯛꯏ꯫ ꯃꯆꯥꯅꯨꯄꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯄꯥꯗ ꯌꯦꯡꯖꯩ꯫ ꯃꯆꯥꯅꯨꯄꯤꯅ ꯈꯜꯂꯤꯕ ꯑꯁꯤꯗꯤ ꯃꯍꯥꯛ ꯇꯣꯞ ꯇꯥꯔꯕꯅꯤꯅ ꯃꯃꯥꯒꯤ ꯋꯥꯔꯤꯗꯨ ꯃꯄꯥꯅ ꯂꯤꯕꯤꯔꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯃꯄꯥꯁꯨ ꯈꯪꯕꯅꯤꯅ "ꯕꯕꯥꯁꯦ ꯉꯁꯤꯗꯤ ꯊꯕꯛ ꯀꯟꯅ ꯁꯨꯔꯨꯕꯒꯤ ꯌꯥꯝꯅ ꯋꯥꯔꯦ, ꯃꯔꯝ ꯑꯗꯨꯅ ꯑꯩ ꯑꯝꯇ ꯐ꯭ꯔꯦꯁ ꯑꯣꯏꯔꯨꯒꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯅ ꯌꯥꯝꯅ ꯍꯔꯥꯎꯅ "ꯐꯔꯦ ꯆꯠꯂꯣ, ꯑꯗꯨꯒ ꯊꯨꯅ ꯂꯥꯛꯎ" ꯍꯥꯏꯗꯨꯅ ꯃꯄꯥꯗ ꯍꯥꯏꯔꯛꯏ꯫ "ꯀꯔꯤꯒꯤꯅꯣ?" ꯍꯥꯏꯗꯨꯅ ꯃꯄꯥꯅ ꯍꯪꯉꯤ꯫ "ꯑꯩ ꯔꯦꯡꯛ 1 ꯇꯥꯔꯛꯏꯁꯤꯗꯤ" ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯅ ꯃꯄꯥꯅ "ꯀꯩꯗꯧꯔꯒꯦ, ꯑꯩ ꯅꯉꯣꯟꯗ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯍꯥꯏꯔꯝꯕꯗꯨꯗꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯅ "ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯋꯥꯔꯤꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯕ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗꯨ ꯃꯄꯥꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯤꯡꯁꯦꯜꯒꯤ ꯃꯔꯨꯝꯗꯒꯤꯗꯤ ꯃꯄꯥ ꯑꯗꯨꯅ ꯇꯧꯐꯝ ꯈꯪꯗꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯌꯦꯡꯕ ꯑꯩꯈꯣꯏꯗ ꯎꯕ ꯐꯪꯉꯤ꯫ ꯃꯆꯥꯅꯨꯄꯤꯗꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯅ ꯅꯨꯡꯉꯥꯏꯔꯔꯣꯏ ꯈꯟꯗꯨꯅ ꯃꯍꯥꯛ ꯊꯣꯡ ꯑꯃꯨꯛ ꯍꯥꯡꯇꯣꯛꯇꯨꯅ ꯆꯪꯉꯛꯏ꯫ ꯃꯗꯨꯗꯒꯤ ꯃꯄꯥꯅ ꯌꯥꯝꯅ ꯏꯪꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯑꯩ ꯉꯁꯥꯏ ꯍꯥꯏꯔꯝꯕꯗꯨꯅꯤꯅꯦ, ꯕꯕꯥꯁꯤ ꯉꯁꯤꯗꯤ ꯌꯥꯝꯅ ꯋꯥꯔꯦꯅꯦ, ꯊꯕꯛꯁꯨ ꯂꯣꯏꯁꯤꯟꯒꯗꯕ ꯂꯩ, ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯂꯤꯔꯒꯦ, ꯀꯩꯗꯧꯔꯒꯦ ꯏꯕꯦꯝꯃ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ "ꯀꯔꯤꯅꯣ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯋꯥꯁꯛꯈ꯭ꯔꯤꯗꯨꯗꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫
ꯑꯩ ꯐꯥꯁꯨ ꯇꯥꯔꯁꯤꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯃꯄꯥꯅ ꯍꯣꯏꯅꯦ ꯑꯩ ꯈꯪꯉꯤꯅꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗꯣ ꯃꯗꯨꯗꯒꯤꯗꯤ ꯃꯄꯥꯁꯨ ꯅꯣꯡꯃ ꯂꯤꯔꯒꯦꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯆꯥꯅꯨꯄꯤꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯏ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯅ ꯃꯄꯥꯁꯨ ꯈꯣꯏꯁꯥꯎꯅꯔꯗꯨꯅ ꯅꯣꯡꯃ ꯂꯤꯔꯒꯦ ꯍꯥꯏꯔꯗꯤ ꯌꯥꯔꯦꯗꯅ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯇꯥꯏꯅꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯍꯨꯏ ꯑꯁꯤ ꯃꯁꯤꯒꯤ ꯀꯥ ꯑꯁꯤꯗ ꯄꯨꯁꯜꯂꯛꯄ ꯌꯥꯗꯦꯗꯤ ꯅꯉꯣꯟꯗ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯥ ꯀꯔꯤꯒꯤ ꯃꯍꯥꯛꯄꯨ ꯄꯨꯁꯜꯂꯛꯏꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄ꯭ꯂꯨꯇꯣꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯋꯥ ꯑꯗꯨ ꯊꯩꯗꯣꯛꯇꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤ ꯚꯤꯔꯥꯖꯁꯨ ꯃꯆꯥꯅꯨꯄꯤꯗꯨꯗ ꯆꯦꯔꯝꯕꯒꯤꯗꯃꯛꯇ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯇꯨꯝꯂꯕ꯭ꯔꯥ ꯇꯨꯝꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯂꯥꯛꯏ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯃꯄꯥ ꯂꯥꯛꯂꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯇꯨꯝꯁꯤꯟꯅꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯈꯤ ꯑꯃꯁꯨꯡ ꯇꯨꯝꯕ ꯌꯥꯈꯤꯗꯦ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯄꯨ ꯑꯗꯨꯅ ꯚꯤꯔꯥꯖꯄꯨ ꯍꯧꯗꯣꯛꯏ ꯑꯉꯥꯡ ꯑꯗꯨ ꯌꯨꯝꯗ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯁꯨ ꯌꯨꯝ ꯑꯗꯨ ꯊꯤꯕꯅꯤ ꯃꯗꯨꯗ ꯃꯄꯨ ꯑꯗꯨꯅ ꯌꯨꯝ ꯑꯁꯦ ꯅꯪ ꯍꯧꯒꯠꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ ꯑꯗꯨꯕꯨ ꯄ꯭ꯂꯨꯇꯣꯁꯨ ꯂꯩꯇꯦ ꯑꯉꯥꯡꯁꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯃꯄꯨ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯁ꯭ꯀꯨꯜꯗꯁꯨ ꯂꯥꯛꯇꯦꯅ ꯍꯥꯏ ꯀꯝꯗꯧꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯚꯤꯔꯥꯖꯁꯨ ꯁ꯭ꯀꯨꯜꯗ ꯂꯥꯛꯇꯥꯔꯒꯗꯤ ꯄꯥꯎ ꯄꯤꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤ ꯊꯤꯕ ꯂꯥꯛꯏ ꯃꯆꯥꯅꯨꯄꯤ ꯑꯁꯨꯝ ꯊꯤꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯉꯥꯡꯒꯤ ꯅꯨꯡꯁꯤꯠꯅ ꯍꯨꯝꯕ ꯍꯨꯃꯥꯏꯁꯤꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯨ ꯃꯁꯤ ꯁꯣꯏꯗꯅ ꯄꯥꯝꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁ꯭ꯋꯥꯏꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯑꯁꯨꯝ ꯊꯤꯕ ꯂꯥꯛꯏ ꯃꯍꯩꯁꯨ ꯃꯃꯥꯏꯗ ꯑꯅꯣꯞ ꯑꯃ ꯎꯞꯁꯤꯜꯂꯗꯨꯅ ꯄ꯭ꯂꯨꯇꯣ ꯄꯨꯗꯨꯅ ꯂꯥꯛꯏ ꯄ꯭ꯂꯨꯇꯣꯁꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯩꯒꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯀꯟꯅ ꯆꯦꯟꯈꯤ ꯃꯍꯩꯁꯨ ꯄ꯭ꯂꯨꯇꯣꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯖꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯀꯟꯗꯤꯁꯟ ꯑꯗꯨꯅ ꯄ꯭ꯂꯨꯇꯣ ꯇꯥꯟꯅꯕ ꯉꯝꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯍꯨꯏꯁꯤꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯇ ꯐꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯄ꯭ꯂꯨꯇꯣꯅ ꯁꯨꯝ ꯆꯦꯜꯂꯛꯄꯗꯒꯤꯗꯤ ꯌꯥꯁꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯄ꯭ꯂꯨꯇꯣ ꯑꯁꯤꯕꯨ ꯐꯥꯈꯤ ꯑꯃꯁꯨꯡ ꯃꯍꯩꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯍꯩꯅ ꯍꯥ ꯀꯥꯝꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯌꯥꯁꯅꯥꯅ ꯏꯁꯤꯡ ꯊꯛꯀꯦꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯃꯍꯩꯅ ꯑꯩꯗꯤ ꯅꯣꯔꯃꯦꯜ ꯋꯥꯇꯔ ꯑꯃꯁꯨꯡ ꯑꯏꯪꯕ ꯏꯁꯤꯡ ꯊꯛꯄ ꯌꯥꯗꯦ ꯃꯔꯝ ꯑꯗꯨꯅ ꯂꯨꯝꯕꯨ ꯁꯥꯕ ꯊꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯁꯅꯥꯅ ꯃꯍꯩꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯂꯣꯏꯅꯩ ꯃꯗꯨꯗꯒꯤ ꯃꯍꯩꯅ ꯌꯥꯁꯅꯥꯗ ꯍꯥꯏꯔꯛꯏ ꯑꯩꯁꯦ 65 ꯔꯣꯖꯦꯁ ꯍꯥꯏꯕ ꯂꯩꯅꯥ ꯑꯃ ꯅꯥꯏ ꯃꯌꯥꯝꯅꯗꯤ ꯃꯁꯤꯒꯤ ꯂꯩꯅꯥ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯂꯩꯅꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯕꯕꯥꯅꯗꯤ ꯃꯌꯥꯝꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯇꯥꯔꯨꯅꯨ ꯋꯥꯊꯤ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯊꯦꯝꯃꯤ ꯑꯩꯁꯦ ꯆꯣꯡꯕ ꯐꯟꯕꯁꯨ ꯌꯥꯗꯦ ꯆꯦꯟꯕꯁꯨ ꯌꯥꯗꯦ ꯃꯗꯨꯒꯤ ꯃꯊꯛꯇ ꯀꯣꯇꯟ ꯀꯦꯟꯗꯤꯁꯨ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯅꯣꯡ ꯐꯥꯗꯣꯛꯄꯨꯗꯤ ꯑꯩꯈꯣꯏ ꯕꯕꯥꯒ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯀꯣꯇꯟ ꯀꯦꯟꯗꯤ ꯆꯥꯏ ꯀꯣꯇꯟ ꯀꯦꯟꯗꯤ ꯍꯥꯏꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯕꯣꯝꯕꯦ ꯃꯤꯊꯥꯏ ꯍꯥꯏꯅ ꯈꯪꯅꯕꯗꯨꯅꯤ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯍꯨꯏ ꯄ꯭ꯂꯨꯇꯣ ꯑꯗꯨꯕꯨ ꯄꯥꯏꯔꯗꯨꯅ ꯁꯣꯔꯣꯛ ꯂꯥꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯥꯇꯥ ꯑꯃꯅ ꯃꯍꯥꯛꯄꯨ ꯊꯣꯝꯒꯦ ꯇꯧꯏ ꯃꯗꯨꯗꯒꯤ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯔꯗꯨꯅ ꯚꯤꯔꯥꯖꯇ ꯌꯥꯁꯅꯥꯅ ꯐꯣꯟ ꯇꯧꯔꯛꯏ ꯑꯩ ꯂꯥꯏꯚ ꯂꯣꯀꯦꯁꯟ ꯊꯥꯔꯛꯀꯦ ꯃꯍꯩ ꯑꯁꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯄꯥꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯌꯥꯁꯅꯥꯅ ꯍꯥꯏ ꯄꯥꯄꯥ ꯍꯥꯏꯗꯨꯅ ꯚꯤꯔꯥꯖꯇ ꯍꯥꯏꯔꯛꯏ ꯃꯇꯥꯡ ꯑꯁꯤꯗꯒꯤꯅꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯊꯣꯟꯈꯤꯕꯁꯤ ꯚꯤꯔꯥꯖꯅ ꯂꯥꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯗ ꯃꯍꯩ ꯅꯪ ꯉꯥꯎꯔꯕ꯭ꯔꯥ ꯀꯅꯥꯝꯇ ꯍꯥꯏꯔꯝꯗꯕꯤꯗ ꯄꯪꯆꯠꯇ ꯆꯠꯂꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯁꯦ ꯀꯌꯥꯝ ꯋꯥꯔꯝꯒꯅꯤ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯌꯥꯁꯅꯥꯅ ꯑꯩ ꯌꯥꯁꯅꯥꯅꯤ ꯍꯥꯏꯗꯨꯅ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯩꯒꯤ ꯃꯄꯥꯁꯨ ꯑꯩ ꯚꯤꯔꯥꯖꯅꯤ ꯍꯥꯏꯗꯨꯅ ꯁꯛ ꯇꯥꯛꯏ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯅꯤ ꯈꯨꯠ ꯁꯣꯛꯅꯩ ꯃꯗꯨꯗꯒꯤꯗꯤ ꯌꯥꯁꯅꯥꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯊꯣꯛꯈꯤꯒꯦꯁꯦ ꯅꯪ ꯈꯪꯕ꯭ꯔꯥ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯒꯤ ꯃꯐꯝ ꯑꯗꯨꯗ ꯁꯤꯟ ꯑꯁꯤ ꯂꯥꯛꯏ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯕ꯭ꯔꯦꯛ ꯐꯥꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯍꯤꯡꯍꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯚꯤꯔꯥꯖꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅ ꯌꯥꯁꯅꯥꯗ ꯍꯥꯏꯔꯛꯏ ꯌꯥꯁꯅꯥꯅꯁꯨ ꯑꯩꯕꯨ ꯊꯥꯒꯠꯀꯗꯕ ꯅꯠꯇꯦ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯕꯨ ꯊꯥꯒꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯚꯤꯔꯥꯖꯅ ꯃꯆꯥꯅꯨꯄꯤꯗ ꯀꯔꯤꯒꯤꯗꯃꯛꯇꯅ ꯅꯪꯅ ꯄ꯭ꯂꯨꯇꯣ ꯄꯨꯊꯣꯛꯇꯨꯅ ꯂꯥꯛꯏꯕꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯃꯄꯥꯗ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤꯝꯇ ꯈꯨꯝꯈꯤꯗꯦ ꯋꯥꯔꯤ ꯄꯨꯝꯕꯁꯤ ꯃꯍꯥꯛꯅ ꯌꯥꯁꯅꯥꯗ ꯂꯣꯏ ꯂꯤꯔꯕꯅꯤꯅ ꯌꯥꯁꯅꯥꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯁꯤ ꯀꯣꯇꯟ ꯀꯦꯟꯗꯤ ꯆꯥꯕ ꯊꯣꯛꯂꯛꯄꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯅꯪꯉꯣꯟꯗ ꯀꯣꯇꯟ ꯀꯦꯟꯗꯤ ꯆꯥꯕ ꯌꯥꯗꯦꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯗꯨꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯌꯥꯁꯅꯥꯅ ꯅꯪꯁꯨ ꯋꯥꯁꯛ ꯊꯨꯒꯥꯏꯔꯤꯗꯨ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯩꯒꯤ ꯃꯍꯨꯠ ꯁꯤꯜꯂꯗꯨꯅ ꯃꯄꯥꯗ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯌꯥꯁꯅꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯋꯥꯔꯤ ꯇꯥꯅꯕꯒꯤꯗꯃꯛꯇ ꯊꯥ ꯑꯃ ꯆꯨꯞꯅ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯈꯤꯕꯅꯤ ꯑꯃꯁꯨꯡ ꯕꯔꯨꯟꯗꯒꯤ ꯃꯍꯥꯛꯅ 2% ꯍꯦꯜꯂꯗꯨꯅ ꯐꯥꯁ ꯇꯥꯔꯤꯕꯅꯤ ꯁꯨꯞꯅꯇꯒꯤ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯋꯥꯔꯤ ꯇꯥꯅꯕ ꯑꯗꯨꯕꯨ ꯅꯪꯅ ꯇꯧꯕꯤꯔꯤꯁꯤꯅ ꯀꯔꯤ ꯅꯪꯅ ꯋꯥꯁꯛ ꯊꯨꯒꯥꯏꯕꯗꯤ ꯌꯥꯔꯒ ꯃꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯀꯣꯇꯟ ꯀꯦꯟꯗꯤ ꯆꯥꯕ ꯌꯥꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯥꯁꯅꯥꯅ ꯃꯍꯩꯒꯤ ꯃꯄꯥꯗ ꯍꯪꯉꯛꯏ ꯃꯗꯨꯗꯒꯤꯗꯤ ꯚꯤꯔꯥꯖꯅ ꯌꯥꯁꯅꯥꯗ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗꯨꯒꯤꯗꯃꯛꯇꯗꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨꯕꯨ ꯑꯩ ꯏꯆꯥꯅꯨꯄꯤꯁꯤꯒ ꯑꯃꯨꯛꯇꯗꯤ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯥꯟꯅꯧ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯗꯨꯅ ꯌꯥꯁꯅꯥꯅ ꯍꯥꯏꯔꯛꯏ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤꯗ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅ ꯇꯝꯊꯣꯛꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ
ꯃꯆꯥꯅꯨꯄꯤꯁꯨ ꯃꯉꯛ ꯅꯣꯝꯗꯨꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯤ ꯀꯩꯗꯧꯁꯦ ꯍꯥꯏꯕ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯍꯪꯉꯤ꯫ ꯅꯪ ꯅꯃꯥꯒꯤ ꯋꯥꯔꯤ ꯇꯥꯅꯤꯡꯕ ꯇꯥꯔꯒꯗꯤ ꯌꯨꯝꯗ ꯆꯠꯂꯁꯤ ꯑꯗꯨꯒ ꯑꯩ ꯂꯤꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯅꯪꯕꯨ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯌꯁꯅꯥꯅ ꯍꯥꯏꯔꯛꯏ, ꯃꯥꯗꯔ ꯄ꯭ꯔꯣꯃꯤꯁ ꯐꯥꯎꯕ ꯊꯨꯒꯥꯏꯔꯕꯅꯤ, ꯑꯗꯨꯒ ꯅꯪꯅ ꯄ꯭ꯔꯣꯃꯤꯁ ꯇꯧꯕꯗꯨꯗꯤ ꯀꯅꯥꯅꯕꯨ ꯊꯥꯖꯗꯣꯔꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯌꯨꯝꯗ ꯌꯧꯕ ꯃꯇꯝꯗꯗꯤ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯔꯦ, ꯍꯜꯂꯛꯄꯗ ꯊꯦꯡꯉꯦ, ꯋꯥꯔꯤ ꯂꯤꯗꯅꯕ ꯃꯈꯜ ꯃꯈꯜꯒꯤ ꯋꯥ ꯃꯌꯥꯝ ꯍꯥꯏꯖꯤꯜꯂꯛꯂꯅꯤ꯫ ꯑꯩꯈꯣꯏꯅ ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯑꯃꯠꯇ ꯊꯥꯖꯗꯦ ꯍꯥꯏꯗꯨꯅ ꯃꯍꯤ ꯑꯃꯁꯨꯡ ꯌꯁꯅꯥ ꯃꯥꯟꯅꯗꯨꯅ ꯕꯤꯔꯥꯖꯇ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯕꯤꯔꯥꯖꯅ ꯌꯁꯅꯥꯗ ꯑꯣꯟꯁꯤꯜꯂ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏ ꯏꯄꯥꯝꯆꯥꯒꯤ ꯃꯔꯛꯇ ꯌꯦꯠꯂꯤꯕꯁꯤꯅ? ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯌꯁꯅꯥꯅ ꯍꯥꯏꯔꯛꯏ, ꯉꯁꯤꯗꯤ ꯑꯩꯅ ꯃꯥꯕꯨ ꯀꯜꯂꯦ, ꯑꯗꯨꯕꯨ ꯅꯨꯡꯇꯤꯒꯤꯗꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯆꯥꯟꯁꯇꯤ ꯂꯩꯇꯦ꯫ ꯃꯍꯥꯛꯄꯨ ꯀꯅꯥꯅ ꯀꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯂꯤꯗ ꯇꯥꯔꯒꯗꯤ ꯃꯍꯤꯁꯤ ꯌꯨꯝꯗꯒꯤ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯒꯗꯤ ꯀꯅꯥꯅ ꯀꯟꯗꯣꯔꯤ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄꯅꯤ꯫ ꯑꯩꯅ ꯉꯁꯤꯗꯤ ꯃꯍꯤꯗ ꯄ꯭ꯔꯣꯃꯤꯁ ꯇꯧꯗꯨꯅ ꯍꯥꯏꯈ꯭ꯔꯕꯅꯤ, ꯅꯍꯥꯛꯀꯤ ꯅꯃꯥꯒꯤ ꯋꯥꯔꯤꯗꯣ ꯁꯣꯏꯗꯅ ꯂꯤꯍꯟꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯩꯗꯤ ꯅꯪꯗꯧꯅ ꯋꯥꯁꯛ ꯊꯨꯒꯥꯏꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯌꯁꯅꯥꯅ ꯕꯤꯔꯥꯖꯇ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯒꯤ ꯌꯁꯅꯥꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯗꯤ ꯄꯣꯠꯆꯩ ꯂꯩꯒꯗꯕꯁꯨ ꯂꯣꯏꯔꯦ, ꯑꯗꯨꯒ ꯉꯁꯤ ꯅꯨꯡꯊꯤꯜꯗꯤ ꯑꯩꯗꯤ ꯁꯪꯗꯨꯅ ꯂꯩꯔꯕꯅꯤ, ꯑꯗꯨꯒ ꯑꯩꯗꯤ ꯍꯧꯖꯤꯛ ꯀꯣꯐꯤ ꯊꯛꯇꯨꯅ ꯂꯩꯔꯤꯕꯁꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯂꯤꯒꯗꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯑꯩ ꯇꯥꯔꯒꯦ, ꯉꯥꯏꯔꯕꯅꯤ, ꯑꯩꯈꯣꯏꯅꯤ ꯉꯥꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯛꯏ, ꯃꯍꯤ, ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯒ ꯍꯥꯟꯅ ꯈꯪꯅꯕꯁꯨ ꯅꯠꯇꯦ, ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯋꯥꯔꯤ ꯂꯤꯒꯅꯤ? ꯃꯗꯨꯗ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯛꯏ, ꯃꯍꯥꯛ ꯑꯁꯤ ꯌꯁꯅꯥꯅꯤ, ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯍꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯌꯁꯅꯥꯁꯨ ꯃꯣꯃꯣꯟ ꯅꯣꯛꯁꯤꯜꯂꯛꯏ꯫ ꯃꯗꯨꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯏ, ꯋꯥꯔꯤꯁꯤꯕꯨ ꯂꯤꯗ꯭ꯔꯗꯤ ꯏꯌꯥꯃꯛ ꯌꯥꯗ꯭ꯔꯕ ꯖꯥꯠꯂꯥ? ꯃꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛꯅ ꯃꯉꯛ ꯍꯥꯏꯗꯨꯅ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ, ꯂꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯄꯥꯁꯨ ꯀꯦꯄꯤꯆꯤꯅꯣ ꯑꯃ ꯀꯧꯈꯤ ꯑꯃꯁꯨꯡ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯏ꯫ ꯋꯥꯔꯤꯁꯤ ꯀꯨꯟꯅꯨꯔꯗꯒꯤ ꯍꯧꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯨꯟꯅꯨꯔ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤ ꯍꯤꯜ ꯁ꯭ꯇꯦꯁꯟ ꯑꯃꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯕꯤꯔꯥꯖ ꯑꯃꯁꯨꯡ ꯖꯁꯇꯤꯟ ꯁꯥꯏꯀꯜ ꯊꯧꯔꯗꯨꯅ ꯇ꯭ꯔꯦꯟ ꯑꯃꯒꯤ ꯐꯣꯇꯣ ꯀꯥꯞꯇꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯁꯨꯝ ꯐꯣꯇꯣ ꯀꯥꯞꯄꯗꯒꯤꯗꯤ ꯇ꯭ꯔꯦꯟ ꯑꯗꯨꯁꯨ ꯁ꯭ꯇꯦꯁꯟꯗ ꯈꯥꯝꯈꯤ꯫ ꯕꯤꯔꯥꯖꯅ ꯑꯁꯨꯝ ꯐꯣꯇꯣ ꯀꯥꯞꯂꯛꯄꯗꯒꯤꯗꯤ ꯇ꯭ꯔꯦꯟ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃ ꯃꯅꯒꯟ ꯑꯣꯟꯊꯣꯛꯇꯨꯅ ꯁꯥꯇꯤꯟ ꯎꯞꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯐꯪꯏ꯫ ꯃꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯁꯛꯇꯝ ꯑꯁꯤꯕꯨ ꯀꯅꯥ ꯑꯣꯏꯅ ꯏꯃꯥꯖꯤꯟ ꯇꯧꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯅ ꯌꯁꯅꯥꯅ ꯅꯪꯒꯤ ꯅꯃꯥꯗꯣ ꯑꯩ ꯑꯣꯏꯅ ꯏꯃꯥꯖꯤꯟ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯤꯁꯨ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯋꯥꯔꯤꯁꯤ ꯕꯤꯔꯥꯖ ꯑꯃꯁꯨꯡ ꯋꯔꯁꯥꯒꯤ ꯋꯥꯔꯤ ꯂꯥꯛꯏ꯫ ꯋꯔꯁꯥ ꯍꯥꯏꯁꯤꯅ ꯃꯍꯤꯒꯤ ꯃꯃꯥꯅꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯕꯤꯔꯥꯖꯅ ꯋꯔꯁꯥꯒꯤ ꯐꯣꯇꯣ ꯀꯌꯥ ꯃꯔꯨꯝ ꯇꯥꯟꯅꯗꯨꯅ ꯑꯁꯨꯃꯛ ꯀꯥꯞꯇꯨꯅ ꯂꯥꯛꯏ꯫ ꯋꯔꯁꯥꯅ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯕꯤꯔꯥꯖꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯗꯨꯅ ꯐꯣꯇꯣ ꯑꯗꯨꯃꯛ ꯂꯣꯟꯅ ꯀꯥꯞꯄꯅꯤ꯫ ꯅꯣꯡꯃꯗꯤ ꯋꯔꯁꯥꯁꯨ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯅꯨꯄꯥꯗꯨ ꯄꯨꯔꯗꯨꯅ, ꯅꯪꯅ ꯑꯩꯒꯤ ꯐꯣꯇꯣ ꯑꯁꯤ ꯂꯣꯟꯅ ꯀꯥꯞꯄꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯪ ꯄꯨꯂꯤꯁꯇ ꯇꯥꯛꯊꯣꯛꯎꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯕꯤꯔꯥꯖꯁꯨ ꯀꯔꯤꯝꯇ ꯍꯥꯏꯗꯕꯤꯗ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯅꯨꯄꯥ ꯑꯃꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯤ ꯂꯛꯅꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯕꯤꯔꯥꯖ ꯇꯥꯈꯠꯂꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯕꯤꯔꯥꯖꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯈꯥꯟꯅ ꯌꯦꯡꯕꯗꯒꯤ ꯅꯨꯄꯥꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯋꯔꯁꯥꯅ ꯕꯤꯔꯥꯖꯀꯤ ꯀꯦꯃꯦꯔꯥ ꯑꯗꯨꯕꯨ ꯃꯨꯜꯂꯗꯨꯅ ꯄꯨꯗꯨꯅ ꯆꯠꯂꯤ꯫ ꯃꯗꯨꯗ ꯖꯁꯇꯤꯟꯅ ꯍꯥꯏꯔꯛꯏ, ꯃꯍꯥꯛ ꯑꯁꯦ ꯃꯃꯤꯡ ꯆꯠꯄ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯑꯃꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯒꯗꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯄꯣꯔꯠꯐꯣꯂꯤꯑꯣ ꯁꯥꯅꯕꯒꯤꯗꯃꯛꯇ ꯐꯣꯇꯣꯁꯤꯡ ꯑꯁꯤ ꯀꯥꯞꯄꯅꯤ꯫ ꯅꯪꯕꯨꯅ ꯃꯍꯥꯛꯅ ꯁꯕꯖꯦꯛ ꯑꯣꯏꯅ ꯐꯣꯇꯣ ꯑꯗꯨꯕꯨ ꯀꯥꯞꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗ ꯀꯥꯞꯂꯤꯕ ꯐꯣꯇꯣꯁꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯊꯤꯕ, ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯐꯣꯇꯣꯗꯤ ꯑꯃꯠꯇ ꯌꯥꯎꯔꯝꯃꯣꯏ, ꯌꯥꯝꯅ ꯐꯖꯕ ꯉꯥꯛꯇꯅꯤ ꯀꯥꯞꯂꯤꯕꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯋꯔꯁꯥꯕꯨ ꯊꯦꯝꯃꯤ꯫ ꯅꯪꯅ ꯊꯥꯖꯗ꯭ꯔꯒꯅ ꯐꯣꯇꯣ ꯑꯗꯨꯕꯨ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯋꯔꯁꯥꯒꯤ ꯐꯣꯇꯣ ꯑꯁꯤ ꯌꯥꯝꯅ ꯐꯖꯅ ꯀꯥꯞꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯋꯔꯁꯥꯅ ꯎꯕ ꯐꯪꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯋꯔꯁꯥꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯔꯗꯨꯅ ꯕꯤꯔꯥꯖꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ, ꯅꯪꯅ ꯅꯪꯒꯤ ꯄꯣꯔꯠꯐꯣꯂꯤꯑꯣ ꯁꯦꯝꯕꯒꯤꯗꯃꯛꯇ ꯑꯩꯅ ꯁꯕꯖꯦꯛ ꯑꯣꯏꯔꯒ ꯐꯣꯇꯣ ꯀꯥꯞꯄ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ, ꯅꯪꯒꯤ ꯀꯦꯃꯦꯔꯥꯁꯤ ꯂꯧꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯤꯔꯥꯖꯅ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯅꯪꯕꯨ ꯑꯍꯥꯟꯕ ꯍꯦꯛ ꯎꯔꯨꯕ ꯃꯤꯀꯨꯞꯇ ꯅꯨꯡꯁꯤꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯖꯁꯇꯤꯟꯗꯤ ꯂꯣꯏꯔꯦꯗꯅ ꯇꯧꯔꯤꯁꯦ꯫ ꯑꯩꯅ ꯁꯣꯝ ꯅꯥꯀꯟꯗ ꯋꯥꯁꯤ ꯐꯅꯕꯅ ꯁꯟꯇꯥꯏꯅꯔꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯉꯥꯡꯊꯣꯔꯛꯂꯤꯕꯁꯤ ꯌꯦꯡꯉꯨ, ꯑꯩ ꯃꯍꯥꯛꯀ ꯈꯪꯅꯗꯦ, ꯃꯍꯥꯛ ꯑꯁꯤ ꯄꯨꯂꯤꯁꯇ ꯊꯝꯗꯣꯛꯀꯦꯁꯨ ꯊꯝꯗꯣꯛꯎꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯕꯤꯔꯥꯖꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯒꯨꯔꯨꯅ ꯍꯥꯏꯕ ꯑꯃ ꯂꯩ, ꯃꯗꯨꯗꯤ ꯀꯥꯞꯂꯤꯕ ꯐꯣꯇꯣ ꯈꯨꯗꯤꯡꯃꯛ ꯑꯁꯤꯅ ꯋꯥꯔꯤ ꯑꯃ ꯂꯤꯔꯤꯕꯅꯤ꯫ ꯃꯗꯨ ꯑꯩꯅ ꯅꯍꯥꯟꯈꯩ ꯒ꯭ꯌꯥꯟ ꯇꯥꯔꯨꯗꯦ, ꯑꯗꯨꯕꯨ ꯅꯪꯒꯤ ꯐꯣꯇꯣ ꯀꯥꯞꯂꯨꯕ ꯑꯃꯁꯨꯡ ꯅꯪꯕꯨ ꯎꯔꯨꯕꯗꯒꯤꯗꯤ ꯃꯗꯨ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯂꯛꯂꯦ꯫ ꯃꯍꯩꯗꯤ ꯕꯤꯔꯥꯖꯅ ꯉꯥꯡꯂꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯕꯤꯔꯥꯖꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯅ ꯅꯪꯒꯤ ꯑꯍꯥꯟꯕ ꯐꯣꯇꯣ ꯑꯗꯨ ꯀꯥꯞꯂꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯈꯪꯂꯦ꯫ ꯅꯪꯒꯤ ꯋꯥꯔꯤ, ꯑꯩꯒꯤ ꯋꯥꯔꯤ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫
ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅꯤ ꯀꯔꯝꯅ ꯊꯦꯡꯅꯈꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯆꯥꯗ ꯑꯃꯁꯨꯡ ꯏꯆꯥꯒꯤ ꯏꯆꯥꯗ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯤꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯄ꯭ꯔꯖꯦꯟꯗꯅ ꯁꯣꯝ ꯅꯥꯀꯟꯗꯅ ꯚꯤꯔꯥꯖꯅ ꯌꯁꯅꯥꯗ ꯍꯥꯏꯔꯛꯏ, ꯑꯩꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯍꯥꯏꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯍꯥꯏꯒꯗꯕ ꯋꯥꯔ ꯍꯥꯏꯔꯣꯏꯗꯕ ꯋꯥꯔꯗꯤ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯌꯨꯝꯐꯝ ꯑꯁꯤꯗꯤ ꯑꯆꯨꯝꯕꯗꯒꯤ ꯑꯣꯏꯍꯟꯅꯤꯡꯉꯤ, ꯃꯔꯝ ꯑꯗꯨꯅ ꯃꯉꯣꯟꯗ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯌꯁꯅꯥꯅ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤꯗ ꯚꯤꯔꯥꯖꯀꯤ ꯀꯦꯃꯦꯔꯥꯗꯨ ꯄꯨꯔꯒ ꯆꯠꯈꯤ꯫ ꯃꯃꯥꯟꯅꯕꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯦꯃꯦꯔꯥ ꯄꯨꯔ ꯆꯠꯈ꯭ꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ? ꯑꯩꯈꯣꯏ ꯒꯨꯔꯨꯅ ꯊꯤꯅ ꯉꯥꯡꯂꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯚꯤꯔꯥꯖꯁꯨ ꯃꯪꯗꯨꯅ ꯂꯩꯈꯤ ꯑꯃꯁꯨꯡ ꯑꯩꯒꯤ ꯅꯨꯄꯤꯅ ꯀꯦꯃꯦꯔꯥ ꯄꯨꯔ ꯆꯠꯆꯈꯤꯕꯅꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯒꯨꯔꯨ ꯑꯗꯨꯅ ꯀꯦꯃꯦꯔꯥ ꯀꯥꯞꯄꯒꯤ ꯇ꯭ꯔꯦꯅꯤꯡ ꯑꯃ ꯇꯧꯗꯨꯅ ꯂꯩꯕꯅꯤ꯫ ꯃꯗꯨꯗ ꯚꯤꯔꯥꯖꯅ ꯍꯥꯏꯔꯛꯏ, 35mm ꯂꯦꯟꯁ ꯁꯤꯖꯤꯟꯅꯁꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯖꯁꯇꯤꯟꯅ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤꯗꯨꯅ ꯀꯦꯃꯦꯔꯥꯗꯨ ꯄꯨꯔꯛꯇ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯒꯨꯔꯨꯅ 35mmꯒꯤ ꯔꯣꯗꯅꯤ ꯑꯩꯈꯣꯏꯗ ꯊꯣꯝꯗꯣꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯚꯤꯔꯥꯖꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯅꯤꯅꯦ, ꯊꯤꯕ ꯁꯨꯡꯐꯪ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯖꯁꯇꯤꯟꯅ ꯋꯔꯁꯥ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯁ꯭ꯇꯨꯗꯤꯑꯣꯁꯤꯗꯗꯤ ꯊꯤꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯚꯤꯔꯥꯖꯁꯨ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯋꯔꯁꯥ ꯂꯥꯛꯏ꯫ ꯃꯈꯣꯏꯒꯤ ꯒꯨꯔꯨ ꯑꯗꯨꯗꯤ ꯋꯔꯁꯥꯒꯤ ꯑꯪꯀꯜ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ, ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯐꯣꯇꯣ ꯈꯔ ꯆꯥꯝꯊꯣꯛꯀꯦꯅ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯑꯪꯀꯜ ꯑꯗꯨꯗ ꯍꯥꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯑꯪꯀꯜ ꯑꯗꯨꯅ ꯚꯤꯔꯥꯖꯄꯨ ꯀꯧꯔꯗꯨꯅ ꯃꯍꯥꯛꯀꯤ ꯐꯣꯇꯣ ꯆꯥꯝꯒꯅꯤ ꯍꯥꯏꯕꯁꯦ ꯆꯥꯝꯊꯣꯛꯃꯤꯟꯅꯔꯁꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯚꯤꯔꯥꯖꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯋꯔꯁꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯄ꯭ꯔꯤꯟꯠ ꯑꯥꯎꯠ ꯀꯥꯞꯊꯣꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯋꯔꯁꯥ ꯑꯃꯁꯨꯡ ꯚꯤꯔꯥꯖ ꯋꯥꯔꯤ ꯁꯥꯟꯅꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯚꯤꯖꯦꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯒꯨꯔꯨꯁꯦ ꯅꯈꯣꯏꯒꯤ ꯑꯪꯀꯜꯅꯤ ꯍꯥꯏꯕꯁꯤ ꯈꯪꯉꯨꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯋꯔꯁꯥꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯈꯪꯂꯝꯕ ꯇꯥꯔꯒꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯍꯥꯏꯔꯝꯃꯣꯏ ꯍꯥꯏꯗꯨꯅ ꯚꯤꯔꯥꯖꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯋꯔꯁꯥꯅ ꯅꯪꯒꯤꯗꯣ ꯇꯧꯁꯟꯅꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯚꯤꯔꯥꯖꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯉꯛ ꯅꯣꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯋꯔꯁꯥꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯗꯤ ꯅꯪꯗꯧꯅ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯃꯇꯝꯗ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯦ ꯁꯨꯡꯊꯥ ꯊꯥꯖꯗꯦ, ꯃꯗꯨꯗꯤ ꯂꯥꯏꯔꯗꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯥꯎꯕ ꯊꯥꯖꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯨꯍꯣꯡꯕ, ꯑꯉꯥꯡꯒ ꯌꯥꯎꯔꯛꯄ, ꯃꯁꯤꯁꯨ ꯑꯃꯠꯇ ꯊꯥꯖꯗꯦ, ꯑꯃꯠꯇ ꯇꯧꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯚꯤꯔꯥꯖꯁꯨ ꯍꯣꯏ haiduna adumang mangang nomduna lei amasung madu karigino khangjaba yagadra haiduna hangi madru warsana mamang thakta mapaga mamaga tamthina khanakibagi sin asi ekhoina uba fangi masida mahana mopa nupa dubu mahaki tampakta mana mensinduna thambagi mawng asisu ekhoina uba fangi khanaba loreba matungda mamana changsilaktuna mahaki posai singadu yomsalu aikhoi mafam asidagi kunurdu chaturabani haiduna hairei mamang thakta virasna kapkhiba photo adu print kapthorokpa matamdadi yamna fajana takhi photo adu warsana yengi yamna fajana kapini haiduna warsana hairei madri warsana makatare khoi mamaga babaga se khaina dore akhoi imaga babaga na khaliba se akhoi si chawrabani na hawjikti makoina akhoi bu yengsin bidaba yare makhoi gi nuksiba do akhoi darkar oitri haiduna makoina khalibani hawjik phabu makoina leminarambagi maram sidi akhoi gi yengduna leramba orame hawjikti akhoi chawrabani na makoi thokpa chaninga mali maduri di warsana haire photo singa se yana faje aigi photo singa sina nangi portfolio saduna nangi career da sakhotpada mateng pangbu hoitaragadi photo singa se lahoro haidun haire asum toduna warsa sumafam maduri gi tholei maduri di virasu warsa bu tanaraga nana engoda photo singa sibu pithorakte base akhoi ni si marupsu oide kamana pirei bano haidun haire marup oiba yagadra haiduna warsada virasna haire wahaiduta matamda warsana kaligumba nangi nuksinabagi thabag asida paw sama tham taragadi akhoi ni su marup oina loinaba yagani haiduna haire wahaiduta matamda viras yamna harau haibado oiki madurgi machana piduna karino marup sanaba khatara haiduna hangi madru mapan haire nakoi mamana dine ibani gi mari ase paw samu haibani full stop thamadi na tedana haiduna haire maram maduna akhoi ni wali se loitri haiduna machana pidu haire asum toduna viras amusung warsa ase asum loina duna makhoi ni yamna close orakpa haibdo ore madri mopala machana pidu haire nangina mana tinariba mi se yamde aibadi mahakki mamana bo ore adubu pluto di mahana sungya yadaba haibdo oiki maramdi mahakti sanga singa se yamna hainadaba misaga masu orame Nomudi Varsaso inakara kumbami singi dinner tawduna lerami mafam aduda virasu lai
ꯃꯃꯥꯡ ꯊꯛꯇ ꯚꯤꯔꯥꯖꯇ ꯋꯥꯔꯁꯥꯅ ꯂꯣꯀꯦꯜꯒꯤ ꯌꯨ ꯑꯃ ꯄꯨꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯌꯨ ꯑꯗꯨ ꯄꯨꯔꯛꯏ ꯍꯥꯏꯗꯨꯅ ꯋꯥꯔꯁꯥꯗ ꯃꯍꯥꯛꯅ ꯊꯣꯡꯅꯥꯎꯒꯤ ꯃꯄꯥꯟꯗꯒꯤ ꯁꯥꯏꯟ ꯇꯧꯏ ꯃꯗꯨꯗꯒꯤ ꯋꯥꯔꯁꯥꯁꯨ ꯋꯥꯁꯔꯨꯝ ꯆꯪꯉꯨꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯅꯤ ꯀꯥ ꯑꯃꯗ ꯆꯪꯉꯛꯏ ꯀꯥ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯋꯥꯔꯁꯥꯗꯤ ꯃꯐꯝ ꯑꯗꯨꯗ ꯒꯤꯇꯔ ꯑꯃ ꯂꯩꯕ ꯑꯗꯨ ꯎꯏ ꯒꯤꯇꯔ ꯑꯗꯨ ꯄꯥꯏꯈꯠꯂꯗꯨꯅ ꯃꯍꯥꯛꯅ ꯏꯁꯩ ꯁꯛꯂꯛꯏ ꯏꯁꯩ ꯁꯛꯄꯒꯤ ꯃꯇꯧ ꯑꯗꯨꯗ ꯚꯤꯔꯥꯖꯁꯨ ꯃꯨꯟꯅ ꯇꯥꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯗꯒꯤ ꯚꯤꯔꯥꯖꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯏꯁꯩ ꯑꯗꯣ ꯑꯃꯨꯛꯀ ꯁꯛꯂꯨ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯋꯥꯔꯁꯥꯅ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯏꯁꯩ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯁꯛ ꯇꯥꯔꯒꯗꯤ ꯅꯪꯅ ꯁꯣꯏꯗꯅ ꯅꯨꯡꯁꯤꯔꯛꯑꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯔꯤꯗꯨ ꯊꯩꯗꯣꯛꯂꯗꯨꯅ ꯋꯥꯔꯁꯥꯅ ꯑꯩꯒꯤ ꯏꯁꯩ ꯑꯁꯤꯗ ꯑꯃꯨꯛ ꯅꯨꯡꯁꯤꯔꯛꯂꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥꯟꯖꯥꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯈꯟꯅꯗꯨꯅ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯅ ꯀꯥ ꯑꯃꯗ ꯄꯨꯁꯤꯟꯗꯨꯅ ꯂꯥꯛꯏ ꯀꯥ ꯑꯗꯨꯗꯤ ꯑꯇꯩ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗ꯭ꯔꯦ ꯋꯥꯔꯁꯥ ꯑꯃꯁꯨꯡ ꯚꯤꯔꯥꯖꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗꯅꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯣꯠꯆꯈꯤ ꯃꯗꯨꯗꯒꯤꯗꯤ ꯑꯁꯨꯝ ꯈꯟꯅꯔꯛꯄꯗꯒꯤꯗꯤ ꯋꯥꯔꯁꯥꯁꯨ ꯃꯃꯥꯒ ꯃꯄꯥꯒ ꯈꯟꯅꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯏ ꯃꯇꯧ ꯑꯗꯨꯗ ꯚꯤꯔꯥꯖꯅ ꯋꯥꯔꯁꯥꯒꯤ ꯃꯅꯥꯀꯣꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯦꯟꯁꯤꯟꯕꯤꯈꯤ ꯑꯁꯨꯝ ꯂꯦꯡꯊꯣꯛ ꯂꯦꯡꯁꯤꯟ ꯇꯧꯕꯗꯒꯤꯗꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯒ꯭ꯂꯥꯁ ꯑꯃ ꯃꯈꯣꯜ ꯊꯣꯛꯂꯛꯄꯗꯒꯤ ꯈꯟꯅꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯗꯒꯤꯗꯤ ꯋꯥꯔꯁꯥ ꯑꯃꯁꯨꯡ ꯚꯤꯔꯥꯖ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯋꯥꯔꯁꯥꯕꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯣꯠꯇꯨꯅ ꯊꯝꯃꯝꯃꯤ ꯑꯃꯁꯨꯡ ꯑꯩ ꯍꯌꯦꯡ ꯂꯥꯛꯂꯒꯦ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯋꯥꯔꯁꯥꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯀꯥꯗ ꯄ꯭ꯂꯨꯇꯣ ꯍꯥꯏꯔꯤꯕ ꯍꯨꯏꯅꯥꯎꯆꯥ ꯑꯁꯤ ꯂꯥꯛꯏ ꯍꯨꯏꯅꯥꯎꯆꯥꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯋꯥꯔꯁꯥꯗꯤ ꯃꯃꯥꯡ ꯊꯛꯇ ꯚꯤꯔꯥꯖꯀ ꯌꯥꯅꯗꯕꯅꯤ ꯑꯗꯨꯕꯨ ꯚꯤꯔꯥꯖꯄꯨ ꯅꯨꯡꯁꯤꯔꯛꯄꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯍꯨꯏꯅꯥꯎ ꯃꯆꯥ ꯑꯗꯨꯕꯨ ꯅꯨꯡꯁꯤꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯏ ꯚꯤꯔꯥꯖꯀꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯑꯁꯨꯝ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯏ ꯑꯃꯁꯨꯡ ꯚꯤꯔꯥꯖꯀ ꯑꯗꯨꯃꯛ ꯂꯩꯃꯤꯟꯅꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯏ ꯍꯨꯏꯅꯥꯎꯆꯥꯗꯨꯒ ꯃꯍꯥꯛꯀ ꯑꯗꯨꯃꯛ ꯁꯥꯟꯅꯃꯤꯟꯅꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯛꯏ ꯍꯨꯏꯅꯥꯎ ꯃꯆꯥꯗꯨꯒ ꯋꯥꯔꯁꯥꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯛꯄ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯨꯏꯅꯥꯎ ꯃꯆꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯋꯥꯔꯁꯥ ꯎꯅꯕ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯑꯗꯨꯃꯛ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯁꯤꯗ ꯃꯌꯥꯝꯗ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯑꯝꯇ ꯍꯥꯏꯖꯔꯝꯒꯦ ꯃꯗꯨꯗꯤ ꯃꯃꯥꯡ ꯊꯛꯇ ꯃꯍꯤꯒ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯍꯨꯏ ꯑꯆꯧꯕ ꯑꯗꯨꯗꯤ ꯃꯁꯤꯒꯤ ꯍꯨꯏꯅꯥꯎ ꯃꯆꯥ ꯄ꯭ꯂꯨꯇꯣ ꯑꯁꯤꯅꯤ ꯚꯤꯔꯥꯖꯅ ꯋꯥꯔꯁꯥꯗ ꯅꯥꯁꯤꯀꯥ ꯁꯤꯕ ꯄꯛꯆꯩ ꯍꯥꯏꯗꯨꯅ ꯋꯥꯔꯁꯥꯁꯨ ꯚꯤꯔꯥꯖꯀꯤꯗꯃꯛꯇ ꯅꯥꯁꯤꯀꯥ ꯁꯤꯈꯤ ꯅꯨꯃꯤꯗꯥꯡꯗ ꯋꯥꯔꯁꯥ ꯑꯃꯁꯨꯡ ꯚꯤꯔꯥꯖ ꯊꯦꯡꯅꯈꯤ ꯀꯦꯃꯦꯔꯥ ꯑꯇꯥꯡꯕ ꯑꯃ ꯂꯩꯔꯗꯨꯅ ꯂꯥꯛꯏ ꯃꯗꯨꯗ ꯋꯥꯔꯁꯥꯗ ꯚꯤꯔꯥꯖꯅ ꯀꯦꯃꯦꯔꯥ ꯑꯇꯥꯡꯕ ꯑꯃ ꯂꯩꯔꯕꯅꯤ ꯂꯨꯄꯥ 95,000 ꯄꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯄ꯭ꯂꯨꯇꯣꯕꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯋꯥꯔꯁꯥꯅ ꯀꯔꯤꯅꯣ ꯅꯪ ꯄ꯭ꯂꯨꯇꯣ ꯌꯣꯟꯊꯣꯛꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯋꯥꯔꯁꯥꯗ ꯚꯤꯔꯥꯖꯅ ꯍꯥꯏꯔꯛꯏ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯃꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯑꯩꯒꯤ ꯍꯨꯏꯗꯣ ꯄꯥꯝꯃꯦꯅ ꯍꯥꯏ ꯃꯈꯣꯏꯅ ꯁꯨꯝ ꯍꯥꯏꯃꯜꯂꯛꯄꯗꯒꯤ ꯄꯩꯁꯥꯁꯨ ꯌꯥꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯀꯦꯃꯦꯔꯥꯁꯨ ꯂꯩꯕ ꯀꯥꯟꯅꯔꯅꯤ ꯍꯥꯏꯗꯨꯅ ꯍꯨꯏ ꯑꯗꯨ ꯄꯤꯊꯣꯛꯈ꯭ꯔꯦ ꯑꯩꯒ ꯂꯩꯃꯤꯟꯅꯕꯕꯨꯗꯤ ꯃꯈꯣꯏꯒ ꯂꯩꯃꯤꯟꯅꯕꯅ ꯍꯦꯟꯅ ꯄ꯭ꯂꯨꯇꯣꯗꯣ ꯅꯨꯡꯉꯥꯏꯒꯅꯤꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯌꯣꯛ ꯇꯥꯔꯒꯁꯨ ꯃꯍꯥꯛ ꯑꯁꯦ ꯅꯨꯡꯉꯥꯏꯅ ꯀꯩꯁꯨ ꯊꯝꯕ ꯉꯝꯃꯣꯏ ꯃꯐꯝ ꯑꯗꯨ ꯃꯤ ꯌꯥꯝꯅ ꯂꯩꯒꯅꯤ ꯌꯨꯝꯁꯨ ꯌꯥꯝꯅ ꯆꯥꯎꯏ ꯄꯩꯁꯥꯁꯨ ꯌꯥꯝꯅ ꯄꯥꯏ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯅꯤꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯋꯥꯔꯁꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ ꯌꯨꯝ ꯑꯆꯧꯕ ꯃꯤ ꯃꯌꯥꯝ ꯂꯩꯕ ꯀꯥꯔ ꯄꯩꯁꯥ ꯃꯌꯥꯝ ꯂꯩꯕ ꯃꯥꯗꯤ ꯃꯗꯨ ꯄꯥꯝꯂꯝꯗꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯋꯥꯔꯁꯥꯅ ꯚꯤꯔꯥꯖꯇ ꯍꯥꯏꯔꯛꯏ ꯑꯩꯁꯤ ꯀꯌꯥꯝ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯤ ꯄꯩꯁꯥ ꯄꯥꯏ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪ ꯀꯩꯅꯣꯝ ꯈꯜꯂꯨ ꯀꯔꯤꯒꯨꯝꯕ ꯅꯪꯒ ꯑꯩꯒꯁꯦ ꯅꯨꯡꯁꯤꯅꯔꯦ ꯈꯜꯂꯁꯤ ꯑꯗꯨꯒ ꯅꯪꯅ ꯄꯤꯅꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯅꯪ ꯃꯗꯨꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨ ꯄꯤꯕ ꯉꯝꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯗꯣꯏꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯗꯨꯗꯒꯤꯗꯤ ꯚꯤꯔꯥꯖꯅ ꯀꯔꯤꯅꯣ ꯋꯥꯔꯤ ꯑꯁꯤꯗ ꯅꯪꯒꯤ ꯋꯥꯔꯤꯁꯨ ꯄꯨꯁꯜꯂꯛꯏꯕꯁꯤꯅ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯋꯥꯔꯁꯥꯅ ꯍꯥꯏꯔꯛꯏ ꯅꯪꯉꯣꯟꯗꯅꯦ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯍꯥꯏꯕꯁꯤ ꯌꯥꯎꯗꯦ ꯅꯪꯗꯤ ꯁꯨꯞꯅꯇꯒꯤ ꯅꯨꯡꯁꯤꯅꯕ ꯈꯛꯇꯅꯤ ꯍꯩꯔꯤꯕꯁꯤ ꯑꯗꯨꯕꯨ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯍꯥꯏꯕꯁꯤꯃꯗꯤ ꯁꯨꯡꯌꯥꯎ ꯌꯥꯎꯗ꯭ꯔꯦ ꯃꯗꯨꯗꯒꯤ ꯚꯤꯔꯥꯖꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯦ ꯌꯥꯝꯅ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯅ ꯂꯧꯔꯤꯕꯗꯤ ꯅꯪꯗꯤ ꯍꯨꯏ ꯍꯧꯗꯣꯡꯁꯨ ꯄꯥꯝꯗꯕꯗꯥꯏꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯋꯥꯔꯁꯥꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯗꯨꯝꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯍꯣꯡꯉꯦ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯋꯥꯔꯁꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯃꯗꯨꯗ ꯚꯤꯔꯥꯖꯅ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯋꯥꯔꯁꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯗꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅꯁꯨ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯚꯤꯔꯥꯖꯁꯦ ꯂꯥꯏꯔꯕꯅꯤ ꯑꯃꯁꯨꯡ ꯋꯥꯔꯁꯥꯗꯤ ꯏꯅꯥꯛ ꯈꯨꯜꯂꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯍꯨꯏ ꯑꯗꯨꯗ ꯀꯝꯄꯤꯌꯔ ꯇꯧꯔꯗꯨꯅ ꯀꯔꯤꯒꯨꯝꯕ ꯚꯤꯔꯥꯖꯅ ꯍꯨꯏ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯗ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯋꯥꯔꯁꯥꯒ ꯅꯨꯡꯁꯤꯅꯕ ꯇꯥꯔꯒꯗꯤ ꯋꯥꯔꯁꯥꯕꯨꯁꯨ ꯅꯨꯡꯉꯥꯏꯅ ꯊꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯚꯤꯔꯥꯖꯇ ꯋꯥꯔꯧꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯄꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯗ ꯍꯥꯏꯕꯗꯤ ꯃꯍꯩꯗ ꯍꯥꯏꯔꯛꯏ ꯑꯩꯒꯅꯦ ꯅꯣꯏ ꯃꯃꯥꯒ ꯈꯟꯅꯕ ꯑꯗꯨꯒꯨꯝꯅꯅꯦ ꯅꯪꯒꯤ ꯃꯃꯥꯒꯤ ꯃꯃꯥ ꯕꯕꯥꯗꯣ ꯌꯥꯝ ꯀꯟꯅ ꯈꯟꯅꯕꯖꯥꯠꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ
ꯋꯥꯔꯁꯥꯁꯨ ꯃꯨꯝꯕꯥꯏꯗ ꯂꯥꯛꯄ ꯇꯥꯔꯒꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝ ꯑꯗꯨꯅ ꯕꯤꯔꯥꯖꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯌꯦꯡꯉꯤ ꯍꯞꯇꯥ ꯀꯌꯥꯃꯔꯣꯝꯗꯤ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯀꯣꯂꯦꯖ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯂꯨꯇꯣ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯄ꯭ꯂꯨꯇꯣꯁꯨ ꯆꯦꯟꯁꯤꯜꯂꯗꯨꯅ ꯕꯤꯔꯥꯖꯀꯤ ꯃꯈꯣꯡ ꯑꯗꯨꯋꯥꯏꯗ ꯀꯨꯟꯗꯨꯅ ꯂꯩꯈꯤ ꯃꯍꯥꯛꯅ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗꯗꯤ ꯕꯤꯔꯥꯖ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯕꯤꯔꯥꯖꯀꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯑꯃꯁꯨꯡ ꯕꯤꯔꯥꯖꯄꯨ ꯆꯦꯠꯅ ꯈꯣꯟꯆꯤꯟꯖꯩ ꯃꯗꯨꯗꯒꯤꯗꯤ ꯋꯥꯔꯁꯥꯅ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯕꯤꯔꯥꯖꯅ ꯅꯪꯗꯤ ꯀꯨꯟꯅꯨꯔꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯋꯥꯔꯁꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯗꯥꯎ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯅꯪꯒ ꯊꯦꯡꯅꯔꯨꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯂꯩꯔꯝꯒꯅꯤꯁꯨ ꯈꯜꯂꯨꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯕꯤꯔꯥꯖꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯅꯪ ꯂꯩꯔꯝꯒꯅꯤ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯗꯨꯗ ꯋꯥꯔꯁꯥꯅ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯅ ꯂꯥꯛꯂꯤꯕꯗꯤ ꯃꯌꯥꯝ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯕ ꯐꯖꯗꯕ ꯋꯥꯍꯩꯁꯤꯗꯤ ꯍꯥꯏꯖꯔꯔꯣꯏꯒꯦ ꯃꯔꯝ ꯑꯗꯨꯅ ꯈꯤꯇꯪ ꯐꯖꯅ ꯁꯦꯝꯗꯣꯛꯆꯗꯨꯅ ꯍꯥꯏꯔꯒꯦ ꯃꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯃꯗꯨꯗꯒꯤ ꯕꯤꯔꯥꯖꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯅꯤ ꯈꯟ ꯇꯥꯔꯒꯗꯤ ꯉꯟꯇꯥꯅ ꯂꯥꯛꯀꯗꯕꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯄ꯭ꯂꯨꯇꯣꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯃꯗꯨꯗꯒꯤꯗꯤ ꯋꯥꯔꯁꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗ꯭ꯔꯥ ꯏꯕꯥꯅꯤꯒꯤ ꯃꯔꯤ ꯑꯁꯦ ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯃꯔꯤꯔꯥ ꯍꯥꯏꯗꯨꯅ ꯋꯥꯔꯁꯥꯗ ꯍꯪꯉꯤ ꯋꯥꯔꯁꯥꯅ ꯅꯠꯇꯦ ꯑꯩꯈꯣꯏꯅꯤꯒꯤꯁꯤ ꯅꯨꯡꯁꯤꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯅ ꯋꯥꯔꯁꯥ ꯑꯃꯁꯨꯡ ꯕꯤꯔꯥꯖ ꯅꯨꯡꯁꯤꯅꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯕꯤꯔꯥꯖ ꯑꯃꯁꯨꯡ ꯋꯥꯔꯁꯥ ꯂꯩꯃꯤꯟꯅꯕꯒꯤ ꯃꯇꯥꯡ ꯑꯗꯨꯗ ꯋꯥꯔꯁꯥꯒꯤ ꯃꯃꯥꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯍꯥꯏꯕꯗꯨ ꯊꯣꯛꯏ ꯃꯔꯝ ꯑꯗꯨꯅ ꯋꯥꯔꯁꯥꯒꯤ ꯃꯃꯥꯅ ꯕꯤꯔꯥꯖ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯈꯤ ꯋꯥꯔꯁꯥꯒꯤ ꯃꯃꯥꯅ ꯕꯤꯔꯥꯖ ꯑꯃꯁꯨꯡ ꯋꯥꯔꯁꯥꯕꯨ ꯑꯇꯥꯡꯕ ꯍꯣꯇꯦꯜ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯆꯥꯅ ꯊꯛꯅꯕ ꯀꯌꯥꯃꯔꯨꯝ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯗꯨꯗꯒꯤ ꯋꯥꯔꯁꯥꯒꯤ ꯃꯃꯥꯅ ꯕꯤꯔꯥꯖꯄꯨ ꯏꯀꯥꯏꯕ ꯄꯤꯅꯕꯒꯤꯗꯃꯛꯇ ꯊꯧꯏꯟꯁꯤꯟ ꯀꯌꯥꯃꯔꯨꯝ ꯇꯧꯕ ꯍꯧꯔꯛꯏ ꯍꯥꯏꯕꯗꯤ ꯆꯥꯛ ꯐꯥꯎ ꯆꯥꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯕꯤꯜ ꯄꯨꯔꯛꯎ ꯍꯥꯏꯗꯨꯅ ꯋꯦꯇꯔ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯋꯥꯔꯁꯥꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯕꯤꯔꯥꯖ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯀꯩ ꯊꯕꯛ ꯇꯧꯏ ꯃꯗꯨ ꯕꯤꯔꯥꯖꯅ ꯑꯩ ꯐꯣꯇꯣꯒ꯭ꯔꯥꯐꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯀꯌꯥꯝ ꯇꯥꯜꯂꯤ ꯄꯩꯁꯥ ꯀꯌꯥꯝ ꯐꯪꯉꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯍꯥꯏꯕꯗꯤ ꯐꯣꯇꯣ ꯑꯃꯗ ꯅꯠꯇ꯭ꯔꯒꯅ ꯊꯥꯗ ꯀꯌꯥꯃꯨꯛ ꯐꯪꯉꯤ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯁꯤꯁꯨ ꯌꯥꯝ ꯎꯁꯤꯠꯇꯅ ꯍꯪꯉꯤ ꯃꯗꯨꯗ ꯕꯤꯔꯥꯖꯅ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯅꯨꯄꯤꯗꯅ ꯆꯍꯤ ꯅꯨꯄꯥꯗꯅ ꯇꯣꯂꯣꯞ ꯍꯪꯒꯅꯨ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗꯗꯤ ꯍꯪꯒꯦ ꯌꯥꯎꯅ ꯍꯪꯉꯛꯂꯦ ꯃꯗꯨꯗ ꯋꯥꯔꯁꯥꯒꯤ ꯃꯃꯥꯅ ꯅꯪꯒꯤ ꯇꯣꯂꯣꯞ ꯑꯗꯨ ꯌꯥꯝꯗꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯏꯀꯥꯏꯖꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗꯒꯤꯗꯤ ꯃꯆꯥꯅꯨꯄꯤꯅ ꯃꯃꯥꯗꯨꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯀꯔꯤꯅꯣ ꯅꯪꯅ ꯍꯪꯂꯤꯕꯗꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯃꯥꯗꯨꯁꯨ ꯋꯥꯍꯪ ꯑꯗꯣ ꯆꯦꯟꯖ ꯇꯧꯏ ꯑꯃꯁꯨꯡ ꯅꯪ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯩ ꯊꯥꯅꯦꯗ ꯂꯩ ꯍꯥꯏꯗꯨꯅ ꯕꯤꯔꯥꯖꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯗꯤ ꯃꯥꯂꯥꯕꯥꯔ ꯍꯤꯜꯁꯇ ꯂꯩꯔꯤꯕꯅꯤ ꯊꯥꯅꯦꯒ ꯃꯐꯝ ꯑꯁꯤꯒ ꯀꯌꯥꯝ ꯂꯥꯞꯅꯩ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯕꯤꯔꯥꯖꯅ ꯀꯤꯂꯣꯃꯤꯇꯔ 30ꯔ 40ꯔ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪ ꯀꯨꯟꯅꯨꯔꯗ ꯂꯩꯕ ꯅꯌꯨꯝꯗꯨꯗꯒꯤꯗꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯆꯥꯅꯨꯄꯤꯗꯨꯅ ꯁꯥꯎꯔꯛꯏ ꯃꯗꯨꯅ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯃꯥꯁꯨ ꯃꯁꯤꯒꯤ ꯑꯔꯥꯞꯄꯁꯤꯗꯤ ꯈꯪꯐꯝ ꯊꯣꯛꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯋꯦꯇꯔ ꯑꯗꯨ ꯂꯥꯛꯇꯨꯅ ꯕꯤꯜ ꯄꯣꯔꯛꯏ ꯕꯤꯜ ꯑꯗꯨ ꯕꯤꯔꯥꯖꯇ ꯊꯤꯌꯨ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯏ ꯕꯤꯔꯥꯖꯇ ꯕꯤꯜ ꯑꯗꯨ ꯄꯤꯁꯜꯂꯤ ꯕꯤꯜ ꯑꯗꯨ ꯕꯤꯔꯥꯖꯇ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯂꯨꯄꯥ 10,000 ꯊꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯋꯥꯔꯁꯥꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯍꯥꯛꯄꯨ ꯏꯟꯚꯥꯏꯠ ꯇꯧ ꯇꯥꯔꯒꯗꯤ ꯕꯤꯜ ꯑꯁꯤ ꯅꯪꯅ ꯄꯦ ꯇꯧꯐꯝ ꯊꯣꯛꯇ꯭ꯔꯥ ꯃꯗꯨꯗ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯕꯤꯜ ꯑꯁꯤ ꯐꯥꯎꯕ ꯄꯤꯕ ꯉꯝꯗ꯭ꯔꯒꯗꯤ ꯃꯍꯥꯛꯅ ꯅꯪ ꯂꯧꯕꯒꯤ ꯋꯥꯈꯜꯒꯁꯨ ꯈꯟꯖꯔꯤꯕꯅꯤꯅꯦ ꯃꯗꯨꯗꯒꯤꯗꯤ ꯕꯤꯔꯥꯖꯁꯨ ꯄ꯭ꯂꯨꯇꯣꯗꯣ ꯑꯝꯇ ꯌꯦꯡꯉꯨꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯋꯥꯔꯁꯥꯅ ꯑꯩꯒ ꯏꯃꯥꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯍꯧꯒꯦ ꯌꯥꯝ ꯐꯔꯦ ꯃꯤꯅꯤꯠ 5ꯗ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯕꯤꯔꯥꯖꯁꯨ ꯇꯟꯖꯥꯗꯨ ꯂꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ ꯃꯗꯨ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯪꯅ ꯎꯅꯤꯡꯉꯤꯕꯁꯤ ꯀꯔꯤꯅꯣ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯎꯅꯤꯡꯕꯗꯤ ꯑꯇꯩ ꯀꯔꯤꯝꯇ ꯅꯠꯇꯦꯅꯦ ꯃꯍꯥꯛꯅ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤꯒꯥꯅ ꯍꯥꯏꯖꯔꯤꯕꯁꯦ ꯅꯪꯁꯦ ꯏꯅꯥꯛ ꯈꯨꯜꯂꯤ ꯄꯩꯁꯥ ꯄꯥꯏ ꯍꯥꯏꯕꯒꯤ ꯅꯪꯕꯨ ꯇꯥꯟꯅꯔꯛꯂꯤꯕꯅꯤ ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯀꯔꯤꯅꯣ ꯅꯨꯡꯁꯤꯅꯕ ꯂꯨꯍꯣꯡꯕ ꯑꯁꯤꯕꯨ ꯐꯥꯒꯤꯔꯥ ꯃꯃꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯅ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯒꯦ ꯍꯥꯏꯇꯥꯔꯒꯁꯨ ꯂꯨꯍꯣꯡꯒꯦ ꯍꯥꯏꯇꯥꯔꯒꯁꯨ ꯃꯍꯥꯛ ꯑꯁꯤ ꯀꯔꯝꯕ ꯃꯤꯁꯛꯅꯣ ꯏꯅꯥꯛ ꯀꯔꯥ ꯈꯨꯟꯕ ꯃꯤꯔꯥ ꯄꯩꯁꯥ ꯀꯌꯥꯝ ꯄꯥꯏꯕ ꯃꯤꯅꯣ ꯃꯍꯥꯛꯀꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁ꯭ꯇꯦꯇꯁ ꯑꯃꯁꯨꯡ ꯁꯃꯥꯖꯇ ꯃꯍꯥꯛꯀꯤ ꯁ꯭ꯇꯦꯇꯁ ꯑꯁꯤ ꯀꯃꯥꯏꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯅꯪ ꯊꯤꯖꯤꯟꯐꯝ ꯈꯪꯖꯤꯟꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯃꯗꯨꯗ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯁꯨ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯃꯗꯨꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯤꯗꯨꯅ ꯍꯣꯡꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯁꯤꯗꯤ ꯀꯝꯗꯧꯔꯤ ꯗꯥꯏꯚꯣꯔꯁ ꯇꯧꯅꯔꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯃꯃꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯑꯁꯦ ꯀꯥꯏ ꯇꯥꯔꯒꯁꯨ ꯍꯥꯏꯕꯗꯤ ꯃꯥꯏꯊꯤꯕ ꯇꯥꯔꯒꯁꯨ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯪꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯤ ꯑꯃꯒ ꯍꯦꯛꯇ ꯅꯨꯡꯁꯤꯅꯕꯁꯦ ꯌꯥꯔꯣꯏ ꯑꯩ ꯏꯊꯟꯇ ꯀꯞꯆꯕ ꯇꯥꯔꯒꯁꯨꯅꯦ ꯑꯩꯗꯤ ꯄꯩꯁా ꯅꯨꯡꯁꯥ ꯄꯥꯏꯔꯕ ꯏꯃꯨꯡ ꯑꯆꯧꯕ ꯌꯨꯝ ꯑꯆꯧꯕ ꯑꯃꯗ ꯀꯞꯂꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯃꯉꯣꯟꯗ ꯂꯨꯍꯣꯡꯕ ꯇꯥꯔꯒꯗꯤ ꯅꯪꯗꯤ ꯁꯣꯔꯣꯛꯇ ꯀꯞꯇꯣꯔꯤꯕꯅꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯕꯤꯔꯥꯖꯁꯨ ꯆꯪꯉꯛꯏ ꯑꯃꯁꯨꯡ
ꯕꯤꯜ ꯑꯗꯨ ꯊꯥꯡꯒꯠꯂꯗꯨꯅ ꯃꯍꯥꯛꯅ ꯂꯨꯄꯥ 200 ꯍꯥꯞꯆꯤꯜꯂꯤ ꯃꯗꯨꯗ ꯃꯃꯥ ꯑꯗꯨꯅ ꯍꯥꯏꯔꯦ ꯍꯣꯇꯦꯜ ꯑꯁꯤꯗꯗꯤ ꯂꯨꯄꯥ 200 ꯑꯗꯨꯗꯤ ꯇꯤꯞ ꯈꯛꯇꯅꯤ ꯄꯤꯅꯔꯤꯕꯁꯦ ꯃꯗꯨꯗ ꯕꯤꯔꯥꯖꯅ ꯍꯥꯏꯔꯦ ꯍꯣꯏ ꯈꯪꯉꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯩꯅ ꯃꯉꯣꯟꯗ ꯇꯤꯞꯁ ꯄꯤꯔꯤꯁꯦ ꯍꯣꯏ ꯑꯩꯁꯦ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯗꯤ ꯅꯠꯇꯦ ꯕꯤꯜ ꯑꯁꯦ ꯂꯨꯄꯥ ꯀꯌꯥ ꯇꯥꯔꯤꯕꯅꯣ ꯍꯥꯏꯁꯦ ꯍꯟꯖꯟ ꯍꯟꯖꯟꯅ ꯌꯦꯡꯂꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯆꯥꯕ ꯊꯛꯄꯒꯤ ꯕꯤꯜꯒꯤ ꯄꯦꯃꯦꯟ ꯑꯗꯨꯗꯤ ꯑꯩꯅ ꯉꯁꯥꯏꯅ ꯇꯧꯔꯝꯂꯕꯅꯤ ꯑꯩꯁꯤ ꯗꯥꯎ ꯌꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯒꯤ ꯇꯣꯂꯣꯞꯁꯨ ꯉꯔꯥꯡ ꯆꯪꯉꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯇꯣꯂꯣꯞꯁꯤꯅ ꯄꯦꯃꯦꯟ ꯑꯁꯤ ꯇꯧꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯉꯁꯤꯗꯤ ꯑꯩ ꯗꯥꯎ ꯌꯥꯕꯗꯒꯤ ꯄꯩꯁꯥꯁꯤꯡ ꯑꯁꯦ ꯄꯤꯕ ꯉꯝꯕꯅꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯋꯔꯁꯥꯁꯨ ꯕꯤꯔꯥꯖꯀꯤ ꯊꯃꯣꯏ ꯁꯦꯡꯕ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯖꯈꯤ ꯉꯁꯤ ꯑꯩꯅ ꯄꯤꯕ ꯉꯝꯂꯤꯕꯁꯤ ꯗꯥꯎꯅ ꯑꯣꯏꯇꯥꯔꯒꯁꯨ ꯀꯣꯟꯅ ꯃꯊꯪꯗꯗꯤ ꯑꯩꯅ ꯄꯤꯕ ꯉꯝꯗ꯭ꯔꯤꯕꯁꯦ ꯑꯩꯅ ꯀꯟꯅ ꯍꯣꯠꯅꯕ ꯑꯩꯅ ꯑꯈꯥꯡ ꯀꯟꯕ ꯑꯩꯒꯤ ꯍꯣꯠꯅꯖꯃꯟꯅꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯉꯁꯥꯏ ꯁꯣꯝꯅ ꯍꯪꯕꯤꯈꯤꯕ ꯀꯨꯅꯨꯔꯗꯒꯤꯅ ꯁꯤꯐꯥꯎꯁꯤ ꯀꯌꯥꯃꯨꯛ ꯂꯥꯞꯄꯦ ꯍꯥꯏꯕꯗꯣ 1200 ꯀꯤꯂꯣꯃꯤꯇꯔꯃꯨꯛꯇꯤ ꯂꯥꯞꯄꯝꯒꯅꯤ ꯑꯩ ꯃꯐꯝ ꯑꯗꯨꯗꯒꯤ ꯇ꯭ꯔꯦꯟ ꯑꯃꯨꯛ ꯇꯣꯡꯉꯤ ꯕꯁ ꯑꯃꯨꯛ ꯇꯣꯡꯉꯤ ꯑꯃꯁꯨꯡ ꯇꯦꯛꯁꯤ ꯇꯣꯡꯂꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯄꯅꯤ ꯉꯁꯤ ꯑꯩꯅ ꯄꯤꯔꯤꯕ ꯁꯦꯟꯐꯝ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯁ꯭ꯇꯨꯗꯤꯑꯣ ꯑꯃ ꯍꯥꯡꯕ ꯇꯥꯔꯒꯗꯤ ꯄꯨꯡꯁꯤꯡ ꯑꯃꯗ ꯃꯗꯨꯒꯤ ꯁꯦꯟꯐꯝ ꯑꯗꯨꯗꯤ ꯇꯥꯟꯕ ꯉꯝꯒꯅꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯀꯤ ꯑꯔꯥꯞꯄꯁꯦ ꯑꯗꯣꯝꯅꯗꯤ ꯑꯔꯥꯞꯄꯗ ꯑꯣꯏꯅ ꯑꯣꯜꯂꯦ ꯍꯥꯏꯕꯗꯤ ꯀꯤꯂꯣꯃꯤꯇꯔꯗ ꯑꯣꯏꯅ ꯑꯣꯟꯕꯤꯔꯦ ꯑꯗꯣꯝꯅ ꯃꯇꯝꯗ ꯑꯣꯏꯅ ꯑꯣꯟꯕꯤꯔꯒꯗꯤ ꯐꯒꯗꯕꯅꯤ ꯀꯤꯂꯣꯃꯤꯇꯔ ꯑꯗꯨꯗꯤ ꯇꯦꯟꯁꯟꯕ ꯅꯥꯏꯔꯣꯏ ꯑꯗꯨꯕꯨ ꯃꯇꯝꯗꯤ ꯇꯦꯟꯁꯟꯕ ꯌꯥꯒꯅꯤ ꯅꯣꯡ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯒꯤꯁꯨ ꯑꯐꯕ ꯃꯇꯝ ꯑꯃꯗꯤ ꯂꯥꯛꯈꯤꯅꯤꯗꯅ ꯃꯗꯨꯗꯒꯤꯗꯤ ꯋꯔꯁꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯍꯣꯏ ꯅꯈꯣꯏꯒꯤ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯆꯨꯝꯃꯤ ꯑꯩꯁꯦ ꯂꯥꯏꯔꯕ ꯃꯆꯥꯅꯤ ꯑꯩꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ 2 ꯑꯦꯀꯔꯒꯤ ꯂꯝ ꯑꯃꯗꯤ ꯂꯩ ꯃꯗꯨꯁꯨ ꯑꯩꯈꯣꯏ ꯕꯕꯥꯅ ꯊꯝꯕꯤꯔꯝꯕꯅꯤ ꯑꯩꯅ ꯅꯪꯕꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯆꯠꯄ ꯃꯇꯝꯗ ꯅꯪꯕꯨ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯀꯔꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯒꯗꯕꯅꯣ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯗꯦ ꯇꯧꯕꯇꯕꯨ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯕ ꯇꯥꯔꯒꯗꯤ ꯑꯩ ꯄꯨꯝꯅꯃꯛ ꯃꯦꯅꯦꯖ ꯇꯧꯕ ꯉꯝꯒꯅꯤ ꯃꯦꯅꯦꯖ ꯇꯧꯕꯗꯤ ꯂꯥꯏꯗꯅ ꯑꯩ ꯁꯪꯁꯥꯔꯁꯦ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯣꯔꯤꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯕꯤꯔꯥꯖꯅ ꯋꯔꯁꯥꯗ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯁꯤ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯄ꯭ꯔꯣꯖꯦꯟꯗ ꯌꯁꯅꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯉꯛ ꯅꯣꯝꯗꯨꯅ ꯂꯩ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯌꯁꯅꯥꯕꯨ ꯋꯔꯁꯥꯒꯤ ꯃꯐꯝꯗ ꯏꯃꯥꯖꯤꯟ ꯇꯧꯕꯗꯒꯤꯗꯤ ꯌꯁꯅꯥ ꯃꯁꯥꯁꯨ ꯋꯔꯁꯥꯒꯤ ꯃꯐꯝꯗ ꯏꯃꯥꯖꯤꯟ ꯇꯧꯗꯨꯅ ꯋꯥꯔꯤꯗꯨ ꯇꯥꯈꯤ ꯅꯪꯅꯦ ꯑꯩꯅꯦ ꯄ꯭ꯂꯨꯇꯣꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯩꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯋꯔꯁꯥꯁꯨ ꯂꯨꯍꯣꯡꯕ ꯑꯗꯨ ꯌꯥꯈꯤ ꯋꯔꯁꯥꯁꯨ ꯀ꯭ꯂꯕ ꯀꯌꯥꯗ ꯆꯠꯂꯗꯨꯅ ꯏꯁꯩ ꯀꯌꯥꯃꯔꯨꯝ ꯁꯛꯏ ꯃꯌꯥꯝꯅꯁꯨ ꯃꯍꯥꯛꯀꯤ ꯐꯦꯟ ꯐꯣꯂꯣꯋꯤꯡ ꯑꯁꯤ ꯌꯥꯝꯅ ꯌꯥꯝꯃꯤ ꯍꯥꯏꯗꯨꯅ ꯊꯥꯒꯠꯇꯨꯅ ꯂꯩꯅꯩ ꯃꯤꯁꯨ ꯌꯥꯝꯅ ꯂꯥꯛꯏ ꯏꯁꯩ ꯇꯥꯕ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯩꯒꯤ ꯃꯄꯨꯅ ꯋꯔꯁꯥ ꯑꯃꯁꯨꯡ ꯕꯤꯔꯥꯖꯄꯨ ꯂꯨꯍꯣꯡꯕꯤꯈꯤ ꯃꯈꯣꯏ ꯑꯅꯤ ꯌꯨꯝ ꯃꯆꯥ ꯑꯃꯗ ꯂꯩ ꯌꯨꯝ ꯑꯗꯨ ꯏꯁꯤꯡ ꯌꯨꯔꯛꯄ ꯃꯇꯝꯗꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯜꯂꯗꯨꯅ ꯏꯁꯤꯡꯁꯤꯡ ꯑꯗꯨ ꯁꯤꯠꯇꯣꯛꯃꯤꯟꯅꯩ ꯃꯗꯨꯗꯒꯤꯗꯤ ꯅꯣꯡꯃꯗꯤ ꯕꯤꯔꯥꯖꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯖꯁꯇꯤꯟꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯈꯨꯡꯒꯪꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ 2 ꯑꯦꯀꯔꯒꯤ ꯂꯝ ꯑꯗꯣ ꯌꯣꯟꯊꯣꯛꯈ꯭ꯔꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯑꯃ ꯍꯥꯡꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁ꯭ꯇꯨꯗꯤꯑꯣ ꯑꯗꯨ ꯍꯥꯡꯂꯛꯄꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯦ ꯆꯦꯟꯖ ꯈꯔꯗꯤ ꯂꯥꯛꯏ ꯑꯃꯁꯨꯡ ꯌꯥꯝꯅ ꯆꯥꯎꯕ ꯌꯨꯝ ꯑꯣꯏꯗ꯭ꯔꯒꯁꯨ ꯌꯨꯝ ꯐꯖꯕ ꯑꯃꯗꯤ ꯂꯩꯕ ꯉꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯁ꯭ꯇꯨꯗꯤꯑꯣ ꯍꯥꯡꯕꯗꯒꯤꯗꯤ ꯐꯣꯔꯦꯟ ꯂꯣꯝꯒꯤ ꯀꯣꯟꯇ꯭ꯔꯦꯛ ꯀꯌꯥꯃꯔꯨꯝꯁꯨ ꯂꯥꯛꯏ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯐꯣꯇꯣ ꯀꯥꯞꯄꯒꯤ ꯃꯑꯣꯡ ꯑꯁꯤ ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯈꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯅꯥꯀꯟꯗꯁꯨ ꯒꯥꯔꯗꯦꯅꯤꯡ ꯀꯌꯥ ꯇꯧꯕ ꯃꯇꯝꯗ ꯕꯤꯔꯥꯖ ꯑꯃꯁꯨꯡ ꯋꯔꯁꯥ ꯃꯈꯣꯏꯅꯤ ꯄꯨꯜꯂꯗꯨꯅ ꯂꯩꯁꯨ ꯊꯥꯃꯤꯟꯅꯩ ꯅꯣꯡꯃꯗꯤ ꯐꯣꯇꯣꯁꯨꯠ ꯑꯃ ꯆꯠꯄ ꯃꯇꯝꯗ ꯕꯤꯔꯥꯖꯅ ꯑꯉꯥꯡ ꯀꯌꯥ ꯑꯗꯨꯕꯨ ꯀꯞꯂꯛꯄꯗꯒꯤ ꯊꯦꯝꯃꯤ ꯑꯉꯥꯡ ꯊꯦꯝꯕꯒꯤ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯕꯤꯔꯥꯖꯁꯨ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ ꯃꯗꯨꯗꯤ ꯋꯔꯁꯥ ꯑꯃꯁꯨꯡ ꯕꯤꯔꯥꯖ ꯃꯈꯣꯏꯅꯤꯒꯤꯁꯨ ꯑꯉꯥꯡ ꯑꯃ ꯌꯥꯎꯅꯤꯡꯉꯛꯏ ꯃꯗꯨꯗꯒꯤꯗꯤ ꯕꯤꯔꯥꯖꯅ ꯃꯪꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯋꯔꯁꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯩꯗꯧꯔꯦ ꯕꯤꯔꯥꯖ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯕꯤꯔꯥꯖꯅ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯑꯉꯥꯡ ꯑꯃꯗꯤ ꯌꯥꯎꯕ ꯐꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯋꯔꯁꯥ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝꯗꯤ ꯃꯃꯥꯡꯊꯛꯀꯤ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯋꯔꯁꯥꯗ ꯕꯤꯔꯥꯖꯅ ꯑꯩꯅꯦ ꯅꯪꯅꯦ ꯄ꯭ꯂꯨꯇꯣꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇꯅ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈ꯭ꯔꯒ ꯍꯧꯖꯤꯛꯅ ꯅꯪꯅ ꯑꯉꯥꯡꯒꯤ ꯃꯇꯥꯡ ꯑꯃ ꯄꯜꯂꯛꯏꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩ ꯑꯉꯥꯡ ꯍꯥꯏꯕꯁꯦ ꯌꯥꯎꯅꯤꯡꯗꯦ ꯑꯉꯥꯡꯒꯤ ꯃꯇꯥꯡ ꯑꯁꯦ ꯄꯜꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯋꯔꯁꯥꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇ ꯂꯩꯃꯤꯟꯅꯁꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯃꯗꯨꯗ ꯕꯤꯔꯥꯖꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯑꯉꯥꯡ ꯌꯥꯎꯔꯛ ꯇꯥꯔꯒꯗꯤ ꯑꯉꯥꯡ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯗꯣꯔꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯋꯔꯁꯥ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯅꯪꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯏꯃꯥ ꯕꯕꯥꯒ ꯃꯈꯣꯏꯅꯤꯒꯤ ꯃꯔꯤꯁꯦ ꯎꯔꯨꯕ ꯃꯇꯨꯡꯗꯁꯨ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯤ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯐꯥꯎꯈꯤꯕ ꯑꯩꯉꯣꯟꯗ ꯊꯦꯡꯅꯈꯤꯕ ꯑꯋꯥꯕꯁꯤꯡ ꯑꯗꯣ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯗ ꯊꯣꯛꯍꯟꯕ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯕꯤꯔꯥꯖꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯕꯣ ꯅꯈꯣꯏ ꯏꯃꯥꯒ ꯕꯕꯥꯒ ꯂꯩꯃꯤꯟꯅꯗ꯭ꯔꯦ ꯈꯥꯏꯅꯔꯦ ꯍꯥꯏꯗꯨꯅꯕꯨ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯅꯅꯤꯁꯤꯔꯥ ꯃꯗꯨꯗ ꯋꯔꯁꯥꯅ ꯃꯗꯨꯗꯤ ꯀꯅꯥꯅ ꯇꯝꯕ ꯉꯝꯒꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯤꯁꯦ ꯁꯨꯞꯅꯇꯒꯤ ꯆꯍꯤ 3 ꯈꯛꯇ ꯉꯥꯏꯔꯤ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤꯅꯅ ꯂꯩꯒꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯋꯥꯁꯛꯄ ꯉꯝꯒꯗ꯭ꯔꯥ ꯃꯗꯨꯗꯒꯤꯗꯤ ꯋꯔꯁꯥꯅ ꯍꯥꯏꯔꯛꯏ ꯅꯪ ꯋꯥꯁꯛꯄꯁꯨ ꯀꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ
ꯃꯗꯨꯗ ꯚꯤꯔꯥꯖꯅ ꯑꯩ ꯋꯥꯁꯛꯄ ꯀꯤꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯅꯤ ꯑꯩꯅ ꯀꯤꯔꯤꯕꯁꯦ ꯌꯦꯡꯉꯨ ꯃꯇꯩ ꯃꯅꯥꯎꯕꯨ ꯈꯟꯅꯗꯕ ꯌꯥꯎꯕ꯭ꯔꯥ ꯑꯩꯅ ꯈꯜꯂꯤꯕꯁꯤꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔꯒꯤꯗꯃꯛꯇ ꯈꯟꯕꯅꯤ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅꯕꯅ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯅꯪꯅ ꯀꯔꯤ ꯑꯋꯥꯕ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯦ ꯃꯗꯨ ꯋꯥꯔꯁꯟ ꯍꯥꯏꯔꯦ ꯑꯩꯅ ꯑꯋꯥꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯈꯟꯕ ꯅꯠꯇꯦ ꯑꯩꯅ ꯈꯜꯂꯤꯕꯗꯤ ꯑꯩꯈꯣꯏꯅꯤꯒꯤ ꯍꯛꯇꯛꯇꯒꯤ ꯑꯉꯥꯡꯁꯤꯡꯗ ꯇꯥꯒꯗꯕ ꯗꯁꯥꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯑꯩꯅ ꯈꯜꯂꯤꯕꯁꯦ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅꯤꯒꯤ ꯐ꯭ꯌꯨꯆꯔꯗ ꯑꯋꯥꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯏꯝꯄꯦꯛ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯆꯥꯗ ꯐꯪꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯋꯥꯐꯝ ꯑꯃꯇꯁꯨ ꯍꯥꯏꯖꯒꯦ ꯃꯗꯨꯗꯤ ꯍꯧꯖꯤꯛꯀꯥꯟ ꯅꯧꯅ ꯂꯨꯍꯣꯡꯂꯛꯄ ꯃꯤꯁꯤꯡ ꯑꯁꯤꯅ ꯈꯟꯅꯔꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯌꯥꯎꯔꯛꯄ ꯇꯥꯔꯒꯗꯤ ꯑꯉꯥꯡ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯃꯣꯏ ꯑꯩꯈꯣꯏꯅ ꯌꯣꯛꯄ ꯃꯇꯝꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯌꯣꯛꯄ ꯉꯝꯂꯣꯏ ꯑꯉꯥꯡꯗ ꯑꯋꯥꯕ ꯇꯥꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯉꯥꯡ ꯄꯣꯛꯈꯤꯔꯣꯏ ꯍꯥꯏꯗꯨꯅ ꯈꯟꯅꯕ ꯌꯥꯝ ꯌꯥꯎꯏ ꯃꯁꯤ ꯆꯨꯝꯕꯨꯗꯤ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯁꯤꯗꯤ ꯏꯁꯣꯔꯒꯤ ꯒꯤꯐꯅꯤ ꯑꯉꯥꯡ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯔꯛꯄꯁꯨ ꯀꯌꯥꯃꯔꯨꯝ ꯌꯥꯎꯔꯤ ꯑꯃꯁꯨꯡ ꯑꯉꯥꯡ ꯑꯃ ꯌꯥꯎꯔꯛꯄꯗꯒꯤꯗꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯌꯥꯎꯔꯛꯇꯣꯔꯤꯕꯅꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯌꯥꯎꯔꯛ ꯇꯥꯔꯒꯗꯤ ꯄꯩꯁꯥ ꯇꯥꯅꯤꯡꯕꯒꯤ ꯋꯥꯈꯜꯁꯨ ꯂꯥꯛꯀꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯑꯉꯥꯡ ꯄꯣꯛꯄ ꯇꯜꯂꯦ ꯍꯥꯏꯔꯤꯕꯁꯦ ꯑꯇꯩ ꯀꯔꯤꯝꯇ ꯅꯠꯇꯦ ꯊꯕꯛ ꯁꯨꯕ ꯇꯟꯕ ꯑꯃꯁꯨꯡ ꯄꯩꯁꯥ ꯇꯥꯟꯕ ꯇꯟꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤꯡꯕ ꯃꯁꯥꯒꯤ ꯀꯝꯐꯔꯠ ꯖꯣꯟꯗꯒꯤ ꯍꯧꯒꯠꯅꯤꯡꯗꯕ ꯃꯤꯁꯤꯡꯅꯤ ꯅꯨꯄꯤ ꯃꯌꯨꯝꯅꯗꯤ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯑꯃ ꯌꯥꯎꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯆꯥꯅꯨꯄꯤꯁꯦ ꯁꯦꯀ꯭ꯌꯣꯔ ꯑꯣꯏꯗꯦ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯥꯏꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯈꯟꯅꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯄ꯭ꯔꯦꯁꯔ ꯑꯗꯨ ꯑꯗꯨꯃꯛ ꯈꯪꯕꯤꯕ ꯇꯥꯕꯅꯤ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯂꯩꯔꯒ ꯈ꯭ꯋꯥꯏꯗꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯤꯕꯁꯦ ꯑꯇꯩ ꯀꯔꯤꯝꯇ ꯅꯠꯇꯦ ꯑꯉꯥꯡ ꯑꯣꯏꯌꯨ ꯑꯃꯨꯛ ꯌꯥꯔꯛꯇꯕꯁꯤꯅꯤ ꯗꯣꯛꯇꯔ ꯑꯃꯨꯛ ꯇꯥꯟꯅꯔꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯉꯜꯂꯤꯉꯩꯗ ꯑꯉꯥꯡ ꯌꯥꯎꯅꯕ ꯍꯣꯠꯅꯕꯤꯍꯧꯕ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯅꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯆꯨꯝꯃꯝꯕ ꯌꯥꯏ ꯂꯥꯜꯂꯝꯕ ꯌꯥꯏ ꯃꯌꯥꯝ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯎ ꯃꯗꯨꯗꯒꯤꯗꯤ ꯚꯤꯔꯥꯖꯁꯨ ꯅꯪꯁꯦ ꯉꯥꯎꯔꯦ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯉꯥꯎꯕ ꯅꯠꯇꯦ ꯑꯩꯁꯨ ꯉꯥꯎꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯦ ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯁꯦ ꯁ꯭ꯇꯨꯗꯤꯑꯣꯗꯒꯤ ꯍꯜꯂꯛꯑꯝꯗꯕꯅ ꯐꯕꯅꯤ ꯑꯩ ꯀꯔꯤꯅꯨꯡꯒꯤ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯆꯔꯨꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯋꯥꯔꯁꯥꯅ ꯂꯩꯈ꯭ꯔꯣꯅ ꯀꯩꯗꯧꯕꯩ ꯍꯜꯂꯛꯂꯤꯕꯅꯣ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯊꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯩꯁꯦ ꯌꯨꯝꯗ ꯂꯥꯛꯑꯝꯃꯣꯏꯗꯕꯅꯤ ꯅꯪꯒ ꯂꯨꯍꯣꯡꯂꯨꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯏꯕꯅꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯈꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯋꯥꯔꯁꯥꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝꯗꯤ ꯃꯃꯥꯡꯊꯛꯇ ꯃꯃꯥꯒ ꯃꯄꯥꯒ ꯇꯧꯈꯤꯕ ꯃꯑꯣꯡ ꯑꯗꯣ ꯃꯈꯣꯏꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯚꯤꯔꯥꯖꯁꯨ ꯊꯣꯡꯖꯤꯟꯄꯥꯜ ꯑꯗꯨ ꯂꯦꯞꯂꯗꯨꯅ ꯋꯥꯔꯁꯥꯗꯣ ꯃꯃꯥꯡꯊꯛꯇ ꯃꯃꯥꯒ ꯃꯄꯥꯒ ꯈꯟꯅꯈꯤꯕꯗꯣ ꯑꯗꯣꯝꯅ ꯈꯜꯂꯝꯂꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯊꯦꯝꯖꯤꯜꯂꯨꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯋꯥꯔꯁꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯉꯛꯏ ꯚꯤꯔꯥꯖ ꯑꯃꯨꯛ ꯆꯪꯉꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯋꯥꯔꯁꯥ ꯍꯔꯥꯎꯖꯩ ꯑꯃꯁꯨꯡ ꯚꯤꯔꯥꯖꯄꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ ꯋꯥꯔꯁꯥꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯁꯦ ꯁꯣꯏꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯋꯥꯔꯁꯥꯗ ꯚꯤꯔꯥꯖꯅ ꯑꯩ ꯂꯥꯟꯖꯈ꯭ꯔꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ